ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥ ꯑꯉꯟꯕ ꯃꯥꯗꯤ ꯀꯣꯔꯣꯡ ꯃꯁꯦꯛꯅ ꯌꯩꯕꯗ ꯃꯩꯁꯥ ꯈꯪꯂꯝꯂꯒ ꯁꯛꯎꯗꯕ ꯏꯔꯤꯛ ꯑꯣꯟꯗꯨꯅ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯋꯥꯡꯂꯦꯟ ꯃꯇꯝꯁꯨ ꯄꯨꯗꯨꯅ ꯃꯨꯛ ꯂꯥꯛꯂꯔꯤ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯄ ꯃꯇꯝ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯑꯁꯤꯗ ꯅꯨꯖꯥ ꯊꯣꯏꯕꯤ ꯃꯉꯥꯂꯩ ꯃꯗꯨ ꯈꯥꯂꯩ ꯂꯕꯨꯛꯇ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯏꯪꯈꯣꯜ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯅꯧꯔꯕꯤ ꯈꯨꯁꯥꯅ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯕꯨ ꯀꯣꯟꯗꯨꯅ ꯆꯝꯂꯧ ꯏꯟꯁꯥꯡ ꯍꯦꯛꯂꯤ꯫ ꯅꯨꯖꯥ ꯃꯥꯒꯤ ꯑꯍꯤꯡ ꯃꯃꯩ ꯉꯝꯖꯕꯤ ꯇꯨꯡꯕꯨꯟꯅꯔ ꯁꯝꯂꯥꯡꯗ ꯅꯝꯃꯤꯕ ꯃꯥꯅ ꯌꯩꯕꯗ ꯁꯥꯏꯅꯣꯟ ꯃꯥꯅ ꯄꯤꯛꯇꯛꯄꯤ ꯃꯥꯏꯊꯣꯡꯕꯨ ꯑꯃꯨꯛꯁꯨ ꯈꯨꯝꯖꯤꯟꯕꯤꯔꯤ꯫ ꯂꯝꯍꯦꯜꯂꯤꯕꯨ ꯈꯟꯕꯔꯥ ꯑꯃꯨꯛꯁꯨ ꯅꯥꯞꯄꯗ ꯌꯦꯞꯁꯤꯟꯖꯩ ꯁꯝꯂꯥꯡ ꯃꯥꯕꯨ ꯍꯟꯕ ꯂꯩꯇ ꯂꯝꯍꯦꯟꯕ ꯁꯝꯂꯥꯡ ꯃꯥꯁꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯍꯧꯖ ꯃꯥꯏꯊꯣꯡꯗ ꯁꯣꯏꯖꯥꯏꯅ ꯇꯥꯔꯛꯂꯤ꯫ ꯁꯝꯕꯨꯜ ꯃꯥꯕꯨ ꯑꯃꯨꯛꯁꯨ ꯅꯥꯟꯊꯣꯛꯈꯤꯗ꯭ꯔꯥ ꯃꯈꯨꯠꯅ ꯁꯦꯝꯖꯤꯟꯖꯩ꯫ ꯈꯨꯏꯔꯞ ꯇꯧꯕ ꯅꯥꯁꯣꯝ ꯃꯆꯥ ꯑꯃꯁꯨ ꯅꯥꯞꯄꯗ ꯆꯤꯜꯂꯤ꯫ ꯂꯩꯈꯣꯛꯇꯒꯤ ꯂꯩꯍꯦꯛꯄꯤꯔꯥ ꯅꯥꯁꯣꯝ ꯃꯥꯁꯨ ꯅꯨꯖꯥ ꯃꯥꯒꯤ ꯅꯥꯔꯨꯝꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯦꯛ ꯌꯥꯜꯂꯤꯕꯣꯏ ꯃꯁꯤꯅ ꯍꯦꯟꯅ ꯐꯖꯍꯜꯂꯤ꯫ ꯆꯣꯉꯥ ꯃꯔꯨꯝ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯤꯠꯂꯤ, ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯁꯨ ꯁꯦꯠꯂꯤ꯫ ꯈꯨꯔꯨ ꯍꯥꯏꯐꯦꯠ ꯀꯨꯟꯊꯗꯨꯅ ꯌꯥꯡꯒꯪꯂꯕ ꯈꯨꯠꯁꯥꯒꯤ ꯈꯨꯕꯤ ꯈꯨꯌꯩ ꯄꯥꯗꯨꯅ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯒꯤ ꯇꯥꯅꯧꯔ ꯂꯩꯀꯥꯕꯨ ꯍꯦꯛꯄꯗꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ꯫ ꯉꯉꯥꯅꯕ ꯀꯣꯔꯧ ꯃꯥꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯄꯗ ꯃꯤꯠ ꯆꯥꯅꯕ ꯉꯝꯗꯦ, ꯑꯃꯨꯛꯁꯨ ꯃꯥꯏꯊꯣꯡ ꯃꯥꯕꯨ ꯈꯨꯝꯖꯤꯟꯖꯩ꯫ ꯃꯂꯩꯌꯥ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕ ꯃꯥꯒꯤ ꯁꯥꯍꯨꯝꯗ ꯍꯋꯥꯏ ꯃꯨꯕꯤ ꯃꯄꯥꯜ ꯃꯔꯛꯇ ꯂꯣꯠꯂꯝꯕ ꯂꯝꯍꯦꯟꯕ ꯀꯨꯔꯥꯛ ꯑꯉꯧꯕ ꯀꯌꯥꯁꯨ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯃꯉꯥꯂꯩꯃ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯣꯂꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯠ ꯊꯝꯗꯨꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯀꯌꯥꯅ ꯂꯩꯁꯥ ꯇꯝꯂꯤꯕꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯨꯔꯥꯛꯁꯤꯡ ꯃꯈꯣꯏꯒ ꯁꯥꯟꯅꯖꯔꯤ꯫ ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯃꯇꯧ ꯑꯁꯤ ꯂꯥꯞꯅ ꯃꯤꯠꯌꯦꯡ ꯁꯥꯟꯈꯩꯔꯤꯕ ꯅꯨꯄꯥ ꯃꯥꯗꯤ ꯊꯃꯣꯏ ꯍꯦꯛ ꯅꯨꯡꯉꯣꯜꯂꯕꯣꯏ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯁꯤ ꯊꯣꯛꯈꯤ꯫ ꯐꯖꯩ, ꯅꯪꯅ ꯅꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯕꯁꯤ ꯌꯦꯡꯂꯒ ꯅꯪꯒꯤ ꯃꯤꯅꯣꯛꯄꯨ ꯎꯔꯒ ꯊꯃꯣꯏ ꯄꯦꯟꯖꯕ ꯄꯥꯈꯪꯅꯤ ꯑꯩꯗꯤ꯫ ꯂꯩꯅꯝ ꯆꯥꯎꯕꯤ ꯊꯥꯕꯜꯂꯩꯁꯨ ꯑꯣꯏꯈꯤꯅꯣ, ꯈꯣꯏꯃꯨ ꯏꯟꯗꯕꯤ ꯁꯤꯡꯒꯜ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯑꯣꯏꯒꯦꯁꯨ ꯈꯟꯒꯅꯣ꯫ ꯅꯥꯁꯣꯝ ꯁꯦꯝꯒꯟꯕꯤ ꯇꯈꯦꯜꯂꯩꯁꯨ ꯑꯣꯏꯈꯤꯅꯣ, ꯑꯋꯥꯡꯕ ꯎꯊꯛꯇ ꯁꯥꯠꯄꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯣꯏꯌꯨꯀꯣ ꯅꯪꯗꯤ꯫ ꯅꯪꯒꯤ ꯂꯩꯈꯣꯡ ꯁꯪꯖꯕꯁꯤꯅ ꯑꯩꯒꯤꯗꯤ ꯏꯊꯧꯅꯤ ꯈꯟꯖꯒꯦ꯫ ꯃꯉꯥꯂꯩꯃ, ꯅꯤꯡꯊꯤꯖꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ꯫ ꯅꯪꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯔꯛꯇ ꯆꯔꯥꯡ ꯀꯨꯔꯥꯛ ꯀꯌꯥꯒ ꯁꯥꯟꯅꯕꯁꯤ ꯎꯔꯒ ꯈꯣꯏꯔꯦꯟ ꯇꯥꯛꯀꯤ ꯂꯝꯌꯥꯏꯗ ꯌꯥꯔꯨ ꯁꯖꯤ ꯁꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯨꯝꯅꯤ꯫ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ ꯅꯪꯁꯦ꯫ ꯍꯥꯏꯗꯨꯅ ꯁꯣꯟꯖꯕ ꯇꯅꯤ ꯂꯥꯞꯅ ꯅꯣꯛꯃꯤ ꯌꯦꯡꯖꯕꯁꯤ ꯅꯠꯇꯅ ꯃꯅꯥꯛ ꯅꯛꯁꯤꯟꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯖꯗꯕ ꯄꯥꯡꯗꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛꯁꯨ꯫ ꯃꯉꯥꯂꯩꯃ ꯃꯥꯗꯤ ꯇꯝꯕ ꯅꯨꯄꯥ ꯃꯥꯕꯨ ꯎꯗꯕꯅ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯔꯤ꯫ ꯐꯥꯏꯔꯦꯟ ꯊꯥꯅ ꯃꯥꯡꯑꯣꯏꯅꯕ ꯃꯇꯝ, ꯋꯥꯛꯆꯤꯡ ꯎꯂꯦꯟꯅ ꯍꯟꯈ꯭ꯔꯕꯗ ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯤꯕꯤꯛꯁꯨ ꯌꯦꯅꯤꯡ ꯍꯨꯟꯖꯕ ꯃꯇꯝ, ꯍꯩꯔꯝ ꯂꯩꯔꯝ ꯈꯨꯗꯤꯡꯅ ꯃꯄꯥꯜ ꯁꯥꯔꯕꯗ ꯂꯩꯒꯥ ꯈꯨꯗꯤꯡ ꯌꯥꯏꯔꯦꯛꯄ ꯂꯝꯍꯦꯟꯕ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯃꯉꯥꯂꯩꯃ ꯃꯈꯨꯠꯅ ꯇꯥꯞ ꯐꯥꯗꯨꯅ ꯍꯥꯏ꯫ ꯑꯦ ꯂꯝꯍꯦꯟꯕ ꯀꯨꯔꯥꯛ, ꯅꯪꯅ ꯂꯩꯁꯥ ꯇꯝꯖꯗ ꯉꯥꯏꯖꯔꯤꯕ ꯍꯋꯥꯏ ꯃꯨꯕꯤꯒꯤ ꯃꯄꯥꯜ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯀꯤ ꯊꯧꯔꯥꯡꯂꯤꯕꯗꯤ ꯀꯩꯒꯤꯅꯣ? ꯂꯩꯔꯥꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯦꯟꯅ ꯂꯩꯁꯥ ꯇꯝꯖꯈꯤꯁꯅꯨ꯫ ꯅꯪ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯏꯔꯛ, ꯉꯁꯤꯒꯤ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣꯀꯣ ꯍꯥꯏꯗꯨꯅ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯁꯨꯝ ꯂꯧꯊꯣꯛꯇꯨꯅ ꯈꯨꯕꯥꯝ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯥꯅ ꯐꯥꯔꯛꯂꯤꯕ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨ ꯂꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏ꯫ ꯆꯠꯂꯣꯀꯣ, ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯏꯔꯛ, ꯉꯁꯤꯒꯤꯗꯤ ꯅꯣꯏ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯇꯨꯝꯕ ꯌꯥꯔꯣꯏ꯫ ꯂꯩꯔꯥꯡ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯁꯤꯡꯁꯤꯗ ꯌꯥꯝ ꯏꯔꯥꯡ ꯇꯧꯔꯅꯨ ꯍꯥꯏꯗꯨꯅ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨꯕꯨ ꯂꯕꯨꯛ ꯑꯗꯨꯗ ꯊꯥꯗꯣꯛꯄꯤ꯫ ꯄꯥꯏꯈ꯭ꯔꯣ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯎꯀꯣ꯫ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯤ ꯇꯧꯔꯤꯁꯤ, ꯄꯨꯄꯨꯗꯣ ꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯔꯝꯂꯅꯤ꯫ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯤꯁꯨ ꯆꯔꯥꯗꯤ ꯐꯥꯔꯅꯤꯗ, ꯄꯨꯄꯨ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯆꯥꯕꯒꯤꯕꯨ꯫ ꯐꯔꯦ, ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯖꯥ ꯃꯥꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯗ꯭ꯔꯤꯐꯥꯎ ꯌꯦꯡꯂꯝꯂꯒ ꯎ ꯃꯔꯨꯝ ꯑꯗꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯄꯥꯈꯪ ꯃꯥꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯁꯅꯥꯅꯣ, ꯅꯇꯩꯃꯁꯦ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯔꯣ? ꯀꯥꯟꯅꯗꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯍꯌꯦꯡꯗꯤ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ, ꯅꯪ ꯉꯁꯤꯗꯤ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯇꯝꯕ ꯄꯥꯈꯪ ꯃꯥꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯃꯔꯥꯜ ꯌꯥꯏ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫
Mangalay masu mayumda prabhap halaktuna yelang kengoi adubo pukriduda sat chamthoi. Sengna samlaba insang adu puduna sanglakpada magi madong nongtholna Manggol aduda phamdor leiramba ubada mapugi manak sangsinduna hai. Pupua ayale maninging khol labuka tainabada adudagi yelang kengoi sia heglubani pupu. Horena midangdi pupuna pamjaba insang thongbidoine aina. Ipugi leima nangbu yasanglakla matamda ingkol sanganune tawhoidine nangbu. Numidang oiram asida nangbu tinmu laimu nasannaga isubu sengkhrabadi pupudi kamdawni matungdi sanganuko. Hoi pupu ai matung janglaroige adu pupu aina thaba hawai mupi hawai tharak phadigom kobi thamchit manbi adagi tilong maru ka biga to loi sa hore pupu mamit mubi hawai tharak ka to aduga hawai mubi ga su mapal sa lauri ha o phare dudi pupu na thau sungna ba hangam mayam thabu dudi kamdaw hore as adu sini pupu mapal mayam nanya labuka to hangam mapal ge hangam mapal ngakta ngai hore Paksan haurabanina kayam phase pupu aidi lay mayam marakudane jelaga kurakasu sanare pupu haima tida angau bisidi angang usagumna nangna sanariba nate nangmu pakhang naga urabadi angau bina hairoidro haya pangbi ekhoigi labukta sanasababu kaidogi pupu moigi mabukta sikpuraina ekemta khanbidi hangama pal marakta sanabasa aidi yam nungai pupu phasu yam phajei pupugi leima Nangna angang usagum sum tawduna heklay. Nangsi laysa pharabaniko. Nupa pakhang naga phaduna pukhrabadi pupudi mangzarahe ipugi bema. Is kaigi aibu mina phadoiba aibu moigi maral tonbra ado phagrasu pupugi thangta sarak to sasat tawsilo aduga ne pupu ai kanbiyu ko leima pupu se mai tu ta ngai hairisi ahal matam masung osilaklabanina Haksang yaraktre, gege lauruba, napu ega, naha pakhanga maga, karam na laba tawgadoribu na ha, apangbi. As, adudi kamay tawduiba pupu, aidi ibung ipa malaysa basunate, pakhang no sitradi, aibu kapag atumalo hayro pupu. O adu oiraga, nangbu pupu na thangta, huyen lalong tambiragi, nasangang thoksa na naba, yare dana madu oirabadi. Oh, hoyai pupu, aduidi nupa phataba singdo phudat ke haina. Ise mi phuna na ba tamgadong natte ne pangbi. Nasagi lawsi moina daba tamgadong ni nangwa. Hoisi pupu, phare ado ai imungi maiga amta sukhatluki. Aduga lagi thongmaiga amta thaluge. Adu pupu nangi da nganthaksa amaga halam khora. Yare da salo na thaudum loisinjaru. Ipu so yengdi mairoi kayaga Wata nagadabulay. Aduna, tangnabagi nabung bari koida. Ngayak tisalukiki. Hoy pupu, aduday sangage. Asi haiduna, ahal oira nong tholso chatkirami. Amukso, tangnabagi parigi mayimda laktuna hayray. Hay, pari, nang waza laklide. Nang bulay tabro. Mapalangda amukta thoraw hay. Parisu, imungdagi thoraktuna hay. Waza lakpiri, nasana punemzari. Ozana lakpibabu kari leiribagi oza haibiyu. Pari, oza nangi nafamda waamda sinaramgi khandana lakpani nahi. Iyani kari wafung orabano oza hekta haibiyu. Pari ibungo hayeng asi nangi ozana mamang laikayda leiba. Ibi ama tombi sanagi masanupa inglembado amukta lao haina kaukibani. Nangi ozadi ahal madam usilaklabanina. Aigi mahiroi pumbase Inglem babu sintak halagi khali. Inglem mama na haitaba mahi leite. Mabu sintha se sinabada wazana singnaba leite. Aduna ibungo pari nangsu haigadongwa na hai khasik walibado. Hayeng asi napu koida ngayak sa thoraktuna. Tamhauranaba nang wazana haiba laklibadine. Waza adudi yamna phawa phamni. Yamba inglem badagi aigi haitriba mahise tamhaurge dudi waza. Oh, phare dudi. Hayeng wadine haide hayede adubu nang hayeng se kantane hek ozagi dilaw ko masi haige haidana oza nangi nanakta laklibani. Oh, phaniuza ai laksarage. Adosa haujiksibu anoba mahiroi khara lakpa mali. Ozabu anoba mahiroi lawsilibro. Handakti paribo nang ozagi mahiroi singsi yamine karigino khangde.
इन्खꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯄꯨꯝꯕꯁꯤ ꯊꯥꯡ ꯇꯥ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯣꯖꯥꯅ ꯎꯕ ꯐꯪꯏ꯫ ꯃꯁꯤ ꯌꯥꯝꯅ ꯐꯩꯅꯦ ꯄꯥꯔꯤ꯫ ꯃꯥꯅꯦ ꯃꯥꯅꯦ ꯑꯣꯖꯥ, ꯌꯥꯝꯅ ꯐꯩ꯫ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯁꯔꯤꯠ ꯁꯔꯛ, ꯍꯨꯌꯦꯟ ꯂꯥꯂꯣꯡ, ꯊꯥꯡ ꯇꯥꯁꯦ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯖꯕꯁꯦ ꯑꯐꯕ ꯑꯑꯣꯟꯕ ꯑꯃꯅꯤ ꯈꯟꯖꯩ ꯑꯣꯖꯥ ꯑꯩꯁꯨ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠꯇ ꯅꯪ ꯑꯣꯖꯥ ꯈꯣꯏꯅ ꯅꯣꯡꯒꯥꯈ꯭ꯔ ꯃꯇꯝꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯃꯍꯩ ꯑꯁꯤ ꯅꯈꯣꯏꯅ ꯑꯃꯨꯛ ꯊꯪꯊꯔꯝꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯍꯌꯦꯡ ꯃꯥꯂꯦꯝ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯁꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯅꯈꯣꯏ ꯀꯥꯎꯊꯣꯛꯄ ꯇꯧꯍꯩꯗꯦꯀꯣ꯫ ꯐꯅꯤ ꯑꯣꯖꯥ, ꯑꯩꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯈꯟꯖꯔꯤꯕꯅꯤ ꯑꯣꯖꯥ ꯑꯩꯗꯤ꯫ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ, ꯀꯟꯅ ꯍꯦꯛ ꯍꯣꯠꯅꯧ꯫ ꯑꯗꯨ ꯄꯥꯔꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯐꯖꯕꯤꯗꯣ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯂꯩꯔꯅꯤ ꯏꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯑꯁꯥꯟꯕꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯅ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ꯫ ꯃꯁꯤꯕꯨ ꯑꯆꯨꯝꯕꯔ ꯄꯥꯔꯤ? ꯍꯣꯏ ꯑꯣꯖꯥ, ꯑꯆꯨꯝꯕꯅꯤ꯫ ꯏꯆꯜꯗꯣ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯒꯅꯤ ꯑꯣꯖꯥ꯫ ꯌꯥꯝ ꯐꯔꯦ꯫ ꯅꯆꯤꯟ ꯅꯧꯄꯥꯗꯤ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯣꯖꯥꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤꯀꯣ ꯄꯥꯔꯤ꯫ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯣꯖꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯣꯖꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ, ꯅꯪꯁꯨ ꯂꯩꯍꯧꯈꯣꯀꯣ꯫ ꯌꯥꯅꯤ ꯑꯣꯖꯥ, ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯊꯣꯜ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯉꯥꯂꯩꯃꯁꯨ ꯃꯥꯒꯤ ꯃꯄꯨꯗꯧꯕ ꯍꯜꯂꯛꯄ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨ ꯍꯜꯂꯛꯄ ꯎꯕꯗ ꯃꯉꯥꯂꯩꯃꯅ ꯍꯥꯏ, ꯄꯨꯄꯨ ꯍꯜꯂꯛꯑꯕꯣ? ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝꯗ ꯃꯍꯤ ꯌꯥꯏꯔꯨ ꯂꯥꯛꯑꯣ, ꯑꯩ ꯆꯥꯛ ꯊꯣꯡꯉꯒꯦꯕ ꯄꯨꯄꯨ꯫ ꯍꯩꯃꯥ, ꯏꯄꯨꯒꯤ ꯂꯩꯃ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯃꯩ ꯊꯥꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ? ꯏꯇꯣꯝꯇ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯤ, ꯀꯤꯖꯩꯌꯦ ꯄꯨꯄꯨ, ꯑꯗꯨꯅ ꯄꯨꯄꯨꯁꯨ ꯃꯩ ꯇꯤꯛꯎ ꯂꯥꯛꯑꯣꯕ꯫ ꯏꯁꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯀꯤꯔꯤꯕ꯭ꯔꯣ? ꯅꯨꯃꯤꯗꯥꯡꯗꯗꯤ ꯇꯜꯂꯦꯕ, ꯑꯇꯩ ꯃꯇꯝꯗꯗꯤ ꯀꯤꯖꯗꯦ, ꯑꯗꯣ ꯁꯦ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ꯫ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃ ꯃꯄꯨꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯁꯪꯍꯜꯂꯤ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯄꯨ ꯅꯣꯡꯊꯣꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯄꯨꯄꯨ ꯍꯌꯦꯡꯗꯒꯤ ꯑꯣꯖꯥ ꯑꯅꯧꯕ ꯑꯐꯕ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯥꯏ? ꯃꯥ ꯂꯥꯛꯂꯗꯤ ꯑꯩ ꯃꯉꯣꯟꯗ ꯊꯥꯡ ꯇꯥ ꯇꯝꯂꯒꯦ ꯄꯨꯄꯨ꯫ ꯏꯄꯨꯒꯤ ꯂꯩꯃ, ꯅꯪꯕꯨ ꯇꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯏꯄꯨꯒꯤ ꯋꯥꯗꯤ ꯏꯁꯨꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯗꯨꯝ ꯇꯝꯃꯨ, ꯄꯨꯄꯨꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯅꯌꯥꯝꯕꯨꯡ ꯏꯪꯂꯦꯝꯕꯗꯣ ꯃꯕꯨꯛ ꯃꯄꯥꯎꯅ ꯐꯔꯤꯕ, ꯏꯪꯅ ꯏꯪ ꯇꯞꯄꯤꯕ, ꯃꯍꯩꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ, ꯑꯩꯅ ꯍꯥꯏꯕꯒ ꯃꯥꯅ ꯍꯩꯕꯅ ꯍꯥꯟꯕꯅꯤ, ꯐꯈ꯭ꯔꯕ ꯄꯨꯄꯨꯒꯤ ꯃꯍꯩꯔꯣꯏꯅꯤ꯫ ꯑꯗꯨ ꯄꯨꯄꯨ, ꯏꯪꯂꯦꯝꯕ ꯍꯥꯏꯁꯤ ꯀꯔꯝꯕꯅꯣ? ꯄꯨꯄꯨꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯌꯥꯝꯃꯟꯗꯅ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗ ꯄꯨꯄꯨ꯫ ꯅꯪꯅ ꯈꯪꯂꯔꯣꯏꯗ ꯂꯩꯃ, ꯏꯪꯂꯦꯝꯕꯗꯤ ꯅꯍꯥꯟꯋꯥꯏꯔꯝ ꯃꯥꯅꯅꯦ ꯄꯥꯈꯪ ꯈꯖꯤꯛ ꯐꯥꯔꯛꯄꯗ ꯃꯍꯩ ꯇꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯊꯥꯡ ꯁꯥꯗꯨꯅ ꯃꯥꯒꯤ ꯄꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯁꯥꯔꯦꯞ ꯐꯥꯔꯦ꯫ ꯏꯁ, ꯃꯁꯥ ꯃꯎꯒ ꯐꯔꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤꯗ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯁꯥ ꯈꯖꯤꯛ ꯐꯥꯔꯛꯄꯗ ꯃꯥꯗꯣ ꯃꯍꯩ ꯇꯝꯕ ꯂꯣꯏꯈꯤꯕ ꯑꯣꯏꯔꯤꯅꯤ ꯄꯨꯄꯨ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯏ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯔꯕ꯭ꯔꯣ? ꯄꯨꯄꯨꯗꯤ ꯍꯌꯦꯡ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯁꯤꯅꯦ ꯄꯨꯄꯨꯒꯤ ꯂꯩꯃ꯫ ꯍꯣꯏ ꯂꯣꯏꯔꯦ ꯄꯨꯄꯨ, ꯃꯣꯔꯣꯛꯁꯤꯃꯇꯪ ꯃꯦꯠꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯄꯨꯄꯨꯒꯤ ꯊꯛꯅꯅꯕ ꯏꯁꯤꯡꯁꯨ ꯁꯥꯍꯜꯂꯤꯒꯦ꯫ ꯌꯥꯅꯤ, ꯂꯣꯏꯔꯕꯒꯨꯝꯕꯅꯤ, ꯆꯥꯔꯁꯤ ꯄꯨꯄꯨ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯄꯨꯄꯨ ꯉꯥꯏꯔꯒꯦ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯂꯩꯃꯅ ꯆꯥꯛ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯃꯁꯨ ꯃꯄꯨꯗꯨ ꯇꯔꯥ ꯆꯥꯛ ꯆꯥꯗꯨꯅ ꯄꯣꯊꯥꯅꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯁꯣꯔꯥ ꯑꯃꯝꯕ ꯋꯥꯡꯂꯦꯟ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯑꯁꯨꯝ ꯂꯦꯞꯇ ꯆꯠꯄꯅ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯣꯡ ꯂꯣꯏꯈ꯭ꯔꯕꯗ ꯍꯌꯦꯡ ꯍꯥꯏꯔꯝꯕ ꯃꯍꯥꯛꯁꯨ ꯉꯁꯤ ꯑꯃꯨꯛ ꯃꯤꯡꯒꯧꯔꯔꯦ꯫ ꯅꯣꯡꯐꯨꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯍꯜ ꯑꯣꯏꯔ ꯅꯣꯡꯊꯣꯜ ꯐꯝꯖꯥꯎꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯂꯒ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯄꯥꯏꯗꯨꯅ ꯐꯝꯃꯦꯟꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯪꯂꯦꯝꯕ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯪꯂꯦꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯏ꯫ ꯅꯣꯡꯊꯣꯜꯒꯤ ꯃꯔꯥꯜꯌꯥꯏ ꯌꯧꯔꯕꯗ ꯏꯪꯂꯦꯝꯕ ꯆꯨꯔꯤꯗꯨꯗ ꯃꯥꯂꯦꯝ ꯁꯣꯛꯅ ꯂꯩꯕ ꯀꯠꯇꯨꯅ ꯅꯣꯡꯊꯣꯜꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯄꯨꯅꯦꯝꯖꯩ꯫ ꯊꯧꯒꯜ ꯑꯁꯤꯗ ꯊꯃꯣꯏ ꯄꯦꯟꯖꯔꯕ ꯅꯣꯡꯊꯣꯜ ꯏꯪꯂꯦꯝꯕꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯨ꯫ ꯏꯪꯂꯦꯝꯕ ꯑꯃꯨꯛꯁꯨ ꯅꯣꯡꯊꯣꯜꯒꯤ ꯃꯅꯥꯛꯇ ꯇꯣꯉꯥꯟꯅ ꯊꯥꯔꯤꯕ ꯀꯧꯅꯥꯒꯤ ꯐꯛ ꯑꯗꯨꯗ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯐꯝꯗꯨꯅ ꯍꯥꯏ, ꯑꯣꯖꯥ, ꯑꯣꯖꯥꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯄ ꯑꯅꯧꯕ ꯃꯍꯩꯔꯣꯏ ꯀꯌꯥ
ꯁꯤꯟꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯤꯔꯛꯄ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯆꯥꯅ ꯉꯝꯖꯕ ꯂꯧꯁꯤꯡ ꯑꯃꯗꯤ ꯃꯍꯩ ꯄꯨꯊꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯤꯟꯇꯥꯛꯆꯒꯦ꯫ ꯑꯗꯨꯕꯨ ꯇꯣꯜꯂꯕ ꯅꯆꯥꯗꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯣꯏꯖꯗꯕ ꯃꯔꯝꯅ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯤꯟꯇꯥꯛꯆꯒꯦ꯫ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤꯛ ꯌꯥꯎꯔꯛꯄ ꯃꯤꯀꯨꯞꯇ ꯑꯣꯖꯥꯅ ꯁꯦꯝꯗꯣꯛꯄꯤꯌꯨꯀꯣ ꯑꯣꯖꯥ꯫ ꯏꯪꯂꯦꯝꯕ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦꯗꯣ꯫ ꯑꯣꯖꯥꯗꯒꯤ ꯃꯍꯩ ꯑꯁꯤ ꯅꯪꯅꯕꯨ ꯍꯦꯟꯅ ꯍꯩꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯑꯣꯖꯥꯗꯤ꯫ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯑꯣꯖꯥ꯫ ꯑꯩꯕꯨ ꯏꯈꯣꯏ ꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯟꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯃꯍꯩ ꯍꯦꯟꯅ ꯍꯩꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯣꯖꯥꯗꯤ ꯑꯩꯒꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯏꯊꯛꯇ ꯑꯣꯖꯥ ꯂꯩꯕꯤꯒꯗꯕꯅꯤ ꯑꯣꯖꯥ꯫ ꯏꯪꯂꯦꯝꯕ, ꯌꯥꯋꯥ ꯇꯥꯕꯗ ꯅꯪ ꯑꯣꯖꯥꯗꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯤꯗ꯫ ꯃꯗꯨꯅꯤ ꯑꯐꯕ ꯃꯍꯩꯔꯣꯏ ꯍꯥꯏꯕꯗꯣ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨꯀꯣ꯫ ꯑꯣꯖꯥꯅ ꯅꯪꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯅꯤ꯫ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯅꯆꯥꯁꯨ ꯃꯍꯩ ꯑꯁꯤ ꯍꯩꯖꯔꯤꯕꯅꯤ꯫ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜ ꯀꯣꯛꯊꯛꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯪꯂꯦꯝꯕ ꯂꯨꯔꯨꯛ ꯊꯦꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯪꯂꯦꯝꯕ, ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯂꯥꯛꯄꯥꯎꯅꯔꯛꯂꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯣꯖꯥꯒꯤ ꯁꯪꯒꯣꯏꯁꯤ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ, ꯆꯨꯡꯒꯣꯏ, ꯇꯤꯃꯦꯟꯇꯥ, ꯋꯥꯏꯔꯥꯇꯦꯟ, ꯑꯔꯥꯝꯕꯥꯏ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯣꯖꯥꯁꯨ ꯏꯁꯨ ꯅꯨꯄꯤꯗ ꯉꯥꯟꯊꯛ ꯑꯃꯗ ꯁꯦꯝꯍꯟꯈꯤꯒꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯁꯪꯒꯣꯝꯒꯁꯨ ꯁꯦꯝꯍꯜꯂꯛꯀꯦꯀꯣ꯫ ꯑꯣꯖꯥ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯦꯝꯕꯤꯔꯨꯔꯒꯅꯨ, ꯌꯥꯔꯗꯤ ꯏꯆꯜ ꯋꯥꯅꯕꯅꯤ꯫ ꯑꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯖꯔꯨꯈꯤꯒꯦ ꯑꯣꯖꯥ꯫ ꯌꯥꯗꯦ ꯅꯪ ꯑꯣꯖꯥꯒꯤꯗ ꯂꯥꯛꯄꯗꯤ ꯁꯪꯒꯣꯝ ꯊꯛꯀꯗꯕꯅꯤ꯫ ꯆꯠꯂꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯅꯆꯜꯕꯨ ꯅꯪꯒꯤ ꯁꯪꯒꯣꯝ ꯄꯨꯍꯜꯂꯛꯀꯦ꯫ ꯐꯒꯅꯤ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯏꯪꯂꯦꯝꯕꯅ ꯁꯪꯒꯣꯏ ꯇꯝꯅ ꯆꯠꯈ꯭ꯔꯕꯗ ꯅꯣꯡꯊꯣꯜ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏ, ꯄꯨꯄꯨꯒꯤ ꯂꯩꯃ, ꯅꯪꯕꯨ ꯄꯨꯄꯨꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕ꯭ꯔꯣ? ꯂꯥꯂꯥ, ꯃꯄꯥꯟꯂꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯇꯥꯔꯦ ꯄꯨꯄꯨ꯫ ꯄꯨꯋꯥ, ꯀꯩ ꯍꯥꯏꯒꯦ? ꯌꯦꯡꯉꯣꯏ ꯄꯨꯄꯨꯒꯤ ꯂꯩꯃ, ꯅꯪ ꯄꯨꯄꯨꯒꯤ ꯍꯤꯗꯥꯛ ꯑꯝꯇ ꯁꯦꯝꯂꯛꯎ꯫ ꯑꯗꯨꯒꯅꯦ ꯇꯨꯇꯨ, ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯅꯪ ꯌꯥꯝꯕꯨꯡ ꯑꯁꯤ ꯃꯥꯒꯤ ꯁꯪꯒꯣꯝ ꯍꯥꯎꯕ ꯑꯝꯇꯒ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯁꯣ ꯍꯣꯏ ꯄꯨꯄꯨ, ꯑꯩ ꯁꯦꯝꯃꯨꯒꯦ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯃꯄꯨꯒꯤ ꯍꯤꯗꯥꯛ ꯑꯃꯗꯤ ꯏꯪꯂꯦꯝꯕꯒꯤ ꯁꯪꯒꯣꯝ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯄꯨ, ꯁꯦ ꯉꯥꯟꯊꯛꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣ ꯁꯪꯒꯣꯝꯁꯤꯗꯤ ꯄꯨꯄꯨ? ꯍꯩꯃ, ꯃꯗꯨꯅ ꯅꯪ ꯌꯥꯝꯕꯨꯡꯗ ꯄꯤꯔꯨꯔꯣ꯫ ꯆꯠꯂꯣꯗꯅ ꯇꯨꯇꯨ, ꯅꯌꯥꯝꯕꯨꯡ ꯑꯁꯤ ꯁꯪꯒꯣꯏꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝꯗꯨꯅ ꯂꯩꯔꯤꯗꯣ꯫ ꯁꯣ ꯁꯪꯒꯣꯝꯗꯣ ꯃꯉꯣꯟꯗ ꯄꯤꯔꯨꯔꯣ꯫ ꯑꯣ ꯍꯣꯏ ꯄꯨꯄꯨ, ꯄꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃ ꯆꯨꯔꯤ ꯑꯗꯨꯗꯒꯤ ꯁꯠ ꯀꯨꯝꯊꯗꯨꯅ ꯁꯪꯒꯣꯏ ꯇꯝꯅ ꯂꯥꯛꯏ꯫ ꯁꯪꯒꯣꯏ ꯗꯥꯔꯤ ꯑꯗꯨ ꯁꯠꯍꯦꯛ ꯀꯥꯈꯠꯀꯦ ꯊꯧꯔꯥꯡꯕꯕꯨ ꯃꯉꯥꯂꯩꯃ ꯈꯣꯡꯂꯧꯗꯨꯅ ꯐꯗ꯭ꯔꯥꯛ ꯍꯦꯛꯇ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯏꯪꯂꯦꯝꯕꯁꯨ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯔꯛꯄꯗ ꯃꯉꯥꯂꯩꯃꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯁꯣꯛꯄ꯭ꯔꯣ? ꯁꯤ ꯍꯧꯒꯠꯁꯤꯁꯦ꯫ ꯑꯌꯣꯃ, ꯅꯥꯏꯌꯦ, ꯁꯪꯒꯣꯝꯁꯤꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯏ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃ ꯃꯃꯥꯏ ꯁꯠ ꯅꯣꯟꯈꯠꯂꯛꯏ꯫ ꯏꯪꯂꯦꯝꯕꯒꯤ ꯁꯛꯇꯝ ꯎꯕꯗ ꯌꯥꯋꯥ ꯑꯃ ꯆꯤꯟꯕꯥꯜ ꯊꯣꯡꯗꯒꯤ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯤ꯫ ꯔꯥꯁꯤꯅ ꯄꯤꯛꯄꯨ ꯊꯜꯂꯤꯕ ꯏꯪꯂꯦꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯅ ꯉꯧꯔ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯠꯇꯨꯅ ꯈꯖꯥꯏ ꯀꯨꯠꯁꯤꯅ ꯃꯤꯅꯣꯛ ꯇꯝꯂꯛꯄꯗꯤ ꯃꯉꯥꯂꯩꯃ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯍꯥꯟꯕ ꯅꯣꯡꯖꯨꯒꯨꯝ ꯅꯨꯡꯁꯤ ꯏꯔꯤꯛ ꯈꯤꯛꯂꯔꯤ꯫ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯈꯜꯂꯨꯗ꯭ꯔꯥ ꯅꯨꯄꯤꯖ ꯃꯥꯒꯤ ꯋꯥꯈꯜꯅ ꯅꯨꯄꯥ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯏꯪꯂꯦꯝꯕ ꯃꯉꯥꯂꯩꯃꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏ, ꯂꯩꯃ, ꯌꯥꯔꯦ, ꯈꯨꯠꯁꯤ ꯊꯥꯗꯣꯛꯎ꯫ ꯋꯥꯍꯩ ꯑꯁꯤꯗ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝꯂ ꯅꯨꯖꯥ ꯃꯥꯒꯤ ꯈꯖꯥꯏꯗꯤ ꯍꯩꯈꯥ ꯑꯃꯨꯟꯕꯒꯨꯝ ꯍꯦꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯀꯟꯊꯣꯛꯇꯨꯅ ꯁꯪꯒꯣꯝ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕ ꯄꯥꯇ꯭ꯔꯗꯨ ꯁꯠ ꯄꯥꯏꯈꯠꯇꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯪꯂꯦꯝꯕ ꯑꯃꯨꯛꯁꯨ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯉꯥꯂꯩꯃ ꯏꯀꯥꯏꯔꯗꯨꯅ ꯄ꯭ꯔꯞ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯉꯣꯜꯗ ꯐꯝꯂꯤꯕ ꯅꯣꯡꯊꯣꯜꯅ ꯍꯥꯏ, ꯄꯨꯄꯨꯒꯤ ꯂꯩꯃ, ꯀꯩꯗꯧꯔꯦ? ꯐꯅꯦꯛꯀꯗꯨ ꯆꯣꯠꯂꯕꯗꯤ? ꯅꯌꯥꯝꯕꯨꯡꯗꯨꯕꯨ ꯁꯪꯒꯣꯝ ꯊꯛꯈ꯭ꯔꯕ꯭ꯔꯣ? ꯄꯨꯄꯨ, ꯁꯪꯒꯣꯝ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯇꯨꯁꯤꯟꯕꯗ꯫ ꯏꯆꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯨꯄꯨꯒꯤ ꯂꯩꯃ ꯅꯪꯁꯦ꯫ ꯑꯣ, ꯐꯔꯦ, ꯑꯃꯃꯨꯛ ꯁꯦꯝꯂꯨꯔꯣ ꯑꯗꯨꯗꯤ꯫ ꯆꯠꯂꯨ꯫ ꯍꯣꯏ ꯄꯨꯄꯨ, ꯁꯦꯝꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯃꯉꯥꯂꯩꯃ ꯍꯦꯛ ꯆꯪꯈ꯭ꯔꯕꯗ ꯃꯍꯩꯔꯣꯏ ꯈꯔꯁꯨ ꯂꯥꯛꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯏꯪꯂꯦꯝꯕ ꯃꯥꯁꯨ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯕు ꯐꯝꯍꯟꯗꯨꯅ ꯃꯍꯩ ꯇꯥꯛꯅꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯉꯥꯂꯩꯃ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯁꯪꯒꯣꯝ ꯑꯗꯨ ꯏꯪꯂꯦꯝꯕꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯁꯠ ꯊꯥꯡꯖꯤꯜꯂꯤ꯫
Wa ngangndu leiramba inglembasu manga leimana sat yengkhali. Amadudi tusilubagi ikaibaga kaiga mamaidu nakal amada onthoktuna sangom piribadu inglembana ubada nokmi sangom adu tapna lawki. Makut hanglabada mga leima mamay sat onthoktuna imungda taha sangkirami. Matawado haifet yenglamlaga inglemba mahiroy singbo mahitakpa makhamuk tarai. Mga leima masu jakumda prabab sinduna madom sonsay. As mihon kasya ayaw. Talihi ay asyang masak pa sa manupagi mamangda tusileba ay jud ang masaroy. As ikay ba na siri ay magi mamangda wagam na ngang mangamzaroy da. Hitay bang mapu nang subako kasi siya ay bu chopet ng haleba. Asum nang ihak matam ka na rabada mahiroy pum na magsunat tilay. Pari sulakto na magiwat lauriba mahikaya tamlami. Asum na namit yung mawanglen matam oiraklabada mahitam malakpa ngang pum na magsu loy na nakirami. Masida nongtol inglembagi manakta sangsinto na hay. Inglemba, ngasigidi parata mamatam loy rabra. Hoy usa, loyzare. Haying amok ayong kanta lagzarage ngasigidi ay among kanjaksarage usa. Pare tudi. Haying muklaw ko ngasigidi naralyay dahansaro. Salo. Pagani usa. Hay doon na inglemba nongtol bu tawgal punem doon na magi sagol adu pudo na mukhan kirami. Tongnong marumda lumdo ni yengliba mga layma. Inglemba sa krabada mapal turak do na mapugi managda sangsin do na hay. Yamong sakraba bubuwa. Sakri. Nang yamong na sangom taklam bagi kon kasi ang tapusil. Pupuso ngayag na potaro kigi ko. Hoy pupu. Nong tol sang krabada mga layma sanggoy tam na lakto na sanggoy gidari do da makwanga do meto ni yeng lagahay. Hidari mi patabi nang naisya ngasay nupamang na supan ba ikay ba nang halaban eh. Pili ro na ay sopaga masidi hikaw tat ba. Hay do na dari do da to hikaw sili. Ayo ma kung bigay ay di ba tayo na pamunaramal. Hay do na makonga do sek do na sanggoy do da kakat do na inglema na taglamba sanggom kon adu tap na pakat do na hay. Sanggom siya loy na di takramalis eh. Haw uzani ay nasembi ba sanggom siya mana loy na taglisin na di. Pare hayang mamag semiragi do di. Asi hay do na nok do na imong damog sang kirami. Numit asigi nung tilgi matam ni mga layma magi matap hazabiga hay tup singsusu do na samin na rin. Sana nungay na wari kaya susanari ningol anito. Mga layma, mataphasabi doon sindo na hay. Itaphasabi, nang bu konong na kari numida sa toy no. Konong na laikra din nang yumda among analaaroy siya. Hay ma, italay ma, konong da, mazay biya magi asami uy hay do na, konong da adumaklay ka daw manatiya pangbi, amok yumda lakani. As, aduso, nung padok iwaorin day taphasabi. Ay di nang seksya di kanagatin na hudoy ba? Madukhan ba na wakal siya nung sukong sana rita? Italay ma, ay lay trabaso itapiyay no adagi italay sikoy lay basiri. Ay halag tripaw nang makoy gilay ramo ita. Adubi tapasabi nang ay di yumnak na ba nina nung magkang doon na ito. Maduda nang muubo pang larikan ay nasungwa sa ba nita. Ita nung sibi ay ginungsi naman nupapaw nang nanungay tribasikom nungay tabagi mataw ulag din. Nang siya, natahay po nung dinungsi basani ko italay ma. Nung siya di kayo, ato itapasabi, nung sinabatang basa nungay bra, kamdaw ke. Kariwari sanay, ngasi di nang satringay, natahay ko nakrataklam mo. Kayo doon ay sibo. Nupisi nung sibigi wari ka saray sibo, nating. Tamoy na ko'y daba, tambag ka na magalay krabazalo. Laiti da, sumkang ning doon na tao ba ni? Italay ma, yadi nang gito. Uy daba, minabamangang na, ay nauba pang ni. As, yari to, milaw bisidi. Hoy bema, hang nasani kairo no, natahay su, nang gimihul kang zaye. Kang diday ta, matot karaklibi pun sisida. Mada kang hawda na, ay kita mo'y tong zilalib do na, tong tilak magumpaw rin. Yang mong inglim mo to. Nupaya maling, tamoy sinakoy da sa ita.
ꯌꯥꯝꯕꯨꯡ ꯏꯪꯂꯦꯝꯕ ꯍꯥꯏꯕ ꯏꯁ ꯅꯨꯄꯤ ꯅꯪ ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯔꯦ ꯌꯥꯝꯕꯨꯡ ꯏꯪꯂꯦꯝꯕꯅ ꯅꯪꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯦ ꯑꯩ ꯈꯪꯉꯦꯕ ꯏꯁ ꯏꯇꯥ ꯐꯖꯕꯤ ꯇꯞꯅ ꯉꯥꯡꯉꯨ ꯃꯤ ꯇꯥꯅꯤꯕ ꯍꯣ ꯇꯥꯔꯣꯏꯌꯦ ꯏꯕꯦꯝꯃ ꯌꯥꯝꯕꯨꯡꯗꯣ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯈꯪꯅꯗꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯀꯅꯥ ꯑꯃ ꯂꯩꯕꯅꯣ ꯈꯪꯗꯦ ꯅꯥꯏꯇꯣꯝ ꯇꯥꯕ ꯂꯩꯔꯥꯡ ꯂꯩꯀꯥ ꯑꯃꯗꯅꯦ ꯇꯣꯡꯗꯕ ꯈꯣꯏꯃꯨꯅꯤ ꯃꯥꯗꯤ ꯈꯪꯗꯦꯗ ꯏꯇꯥ ꯐꯖꯕꯤ ꯑꯩꯁꯦ ꯋꯥꯈꯜ ꯐꯕꯤ ꯑꯣꯏꯍꯧꯔꯗꯣꯏꯔꯥ ꯍꯣ ꯑꯣꯏꯔꯣꯏ ꯏꯇꯥ ꯂꯩꯃꯒꯤꯅꯦ ꯁꯨꯃꯠꯌꯥꯏ ꯄꯨꯕꯤ ꯁꯛꯇꯝ ꯑꯁꯤꯗ ꯏꯪꯂꯦꯝꯕ ꯀꯧꯕ ꯈꯣꯏꯃꯨꯗꯣ ꯃꯥꯏ ꯂꯩꯗꯨꯅ ꯄꯥꯏꯈꯤꯕ ꯍꯧꯅꯗꯦ ꯑꯩꯕꯨ ꯊꯥꯖꯧ ꯏꯇꯥ ꯂꯩꯃ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅꯔꯗꯕꯅꯤ ꯌꯦꯡꯉꯣ ꯏꯇꯥ ꯐꯖꯕꯤ ꯅꯪꯅ ꯍꯥꯏꯕꯒꯨꯝ ꯆꯤꯟꯗꯨꯡ ꯍꯦꯛ ꯏꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯕꯨ ꯑꯩꯗꯤ ꯍꯩꯃ ꯂꯥꯏꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯃꯤ ꯅꯪꯕꯨ ꯇꯞꯊꯧ ꯀꯣ ꯏꯇꯥ ꯅꯪ ꯁꯤꯃ ꯌꯥꯔꯤ ꯏꯕꯦꯝꯃ ꯇꯧꯁꯤꯟꯅꯅꯨ ꯋꯥꯔꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯃꯇꯝꯁꯨ ꯊꯦꯡꯂꯤꯗ ꯍꯩ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯏꯇꯥ ꯂꯩꯃ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯏꯇꯥ ꯐꯔꯦ ꯑꯩꯁꯨ ꯏꯃꯨꯡꯒꯁꯦ ꯑꯃꯨꯛꯇ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯏꯇꯥ ꯑꯩ ꯆꯠꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯧꯁꯥꯒꯨꯝ ꯂꯥꯛꯏ ꯏꯪꯂꯦꯝꯕꯗꯣ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯉꯥꯂꯩ ꯃꯃꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯣꯏ ꯏꯪꯂꯦꯝꯕꯅ ꯁꯪꯒꯣꯏ ꯍꯦꯛ ꯀꯥꯈꯤꯕꯒ ꯁꯪꯒꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯠꯊꯣꯔꯛꯏ ꯉꯁꯤꯗꯤ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯃꯈꯣꯡ ꯆꯦꯛꯁꯤꯟꯅ ꯊꯥꯡꯗꯨꯅ ꯋꯥ ꯑꯃꯗꯤ ꯉꯥꯡꯗ ꯁꯪꯒꯣꯝ ꯑꯗꯨ ꯁꯠ ꯍꯦꯛꯇ ꯄꯤ ꯏꯪꯂꯦꯝꯕ ꯑꯃꯨꯛꯁꯨ ꯃꯉꯥꯂꯩꯃꯗ ꯃꯃꯤꯠ ꯇꯒꯨꯞ ꯌꯦꯡꯂꯛꯏ ꯃꯁꯤꯗ ꯅꯨꯄꯤ ꯃꯥꯅ ꯃꯥꯏꯗꯤ ꯑꯁꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯕꯗ ꯁꯪꯒꯣꯝ ꯑꯗꯨ ꯇꯞꯅ ꯂꯧꯗꯨꯅ ꯍꯥꯏ ꯂꯩꯃ ꯅꯪꯕꯨ ꯋꯥ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯪꯗꯤ ꯃꯉꯥꯂꯩꯃ ꯏꯃꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯈꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯥꯛꯈꯨꯝ ꯌꯧꯔꯒ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯏꯁ ꯃꯤꯍꯨꯜ ꯁꯨꯖꯩ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯅꯥꯛꯇ ꯅꯛꯁꯤꯟꯕꯗ ꯑꯩꯅꯁꯨ ꯌꯥꯝꯅ ꯃꯤꯍꯨꯜ ꯆꯣꯡꯂꯤꯕ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯦ ꯃꯥꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯍꯧꯕꯅꯦ ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯆꯪꯂꯛꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯤꯅꯤ ꯂꯩꯃ ꯏꯕꯦꯝꯃ ꯀꯣꯛ ꯆꯥꯛꯏꯗꯀꯣ ꯅꯪꯁꯦ ꯀꯣꯛ ꯆꯥꯛꯏ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯥꯛꯇꯣꯏ ꯂꯩꯔꯤꯁꯤꯕꯨ ꯑꯁꯨꯝꯅ ꯏꯪꯂꯦꯝꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯄꯁꯤ ꯆꯌꯣꯜ 2 ꯐꯥꯖꯤꯜꯂꯛꯂꯤ ꯌꯦꯅꯤꯡ ꯊꯥꯒꯨꯝ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯍꯨꯟꯖꯔꯤꯕꯤ ꯃꯉꯥꯂꯩ ꯃꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯏꯪꯂꯦꯝꯕꯕꯨ ꯃꯃꯤꯠ ꯀꯨꯞꯄ ꯂꯩꯇ ꯌꯦꯡꯖꯩ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯤꯠꯌꯦꯡ ꯍꯛꯅꯁꯨ ꯄꯨꯛꯅꯤꯡ ꯂꯨꯞꯈ꯭ꯔꯕꯣꯏ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯅꯥꯄꯗ ꯇꯥꯈꯤꯗ꯭ꯔꯦ ꯏꯪꯂꯦꯝꯕ ꯃꯥꯁꯨ ꯅꯤꯡꯉꯣꯜ ꯀꯌꯥꯒꯤ ꯊꯃꯣꯏ ꯉꯥꯎꯍꯜꯂꯒꯦ ꯈꯟ ꯃꯄꯨ ꯃꯥꯅ ꯁꯦꯝꯂꯛꯄꯔꯥ ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯀꯧꯕ꯭ꯔꯨꯁꯤꯡꯕꯨ ꯃꯔꯦꯡꯕꯥꯟꯗ ꯄꯨꯗꯨꯅ ꯂꯦꯞꯄ ꯃꯥꯜꯂꯤꯕ ꯃꯥꯒꯤ ꯁꯕꯥꯟ ꯂꯦꯡꯖꯨꯝ ꯃꯥꯒꯤ ꯑꯀꯟꯕ ꯈꯨꯠꯁꯨ ꯊꯥꯡꯕꯨ ꯊꯝꯗꯨꯅ ꯊꯧꯔ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯄꯗꯤ ꯊꯃꯣꯏ ꯃꯌꯣꯜ ꯂꯥꯡꯇꯛꯅꯩ ꯂꯤꯔ ꯁꯅꯥ ꯈꯣꯡꯅꯥꯡꯒꯨꯝ ꯅꯤꯡꯊꯤꯕ ꯁꯕꯥꯟꯅ ꯃꯁꯣꯡ ꯃꯔꯦꯡꯕꯨ ꯐꯟꯅ ꯇꯤꯃꯦꯟ ꯇꯥꯕꯨ ꯂꯪꯕꯗꯤ ꯄꯥꯜꯂꯕꯣꯏ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯊꯃꯣꯏꯗ ꯎꯅꯤꯡꯊꯧ ꯃꯎ ꯉꯝꯖꯕ ꯐꯩꯔꯥꯅ ꯈꯨꯔꯨ ꯅꯥꯝꯃ ꯂꯩꯄꯥꯛ ꯇꯥꯗꯨꯅ ꯄꯥꯝꯕ ꯀꯩꯒꯨꯝ ꯀꯜꯂꯕ ꯄꯥꯝꯕꯣꯝ ꯁꯤꯡꯂꯤ ꯄꯨꯊꯣꯛꯇꯨꯅ ꯋꯥꯏꯔꯥ ꯇꯦꯟꯕꯨ ꯀꯥꯞꯄꯗꯤ ꯈꯣꯌꯨꯝ ꯂꯩꯔꯦꯝꯕ ꯀꯅꯥꯒꯤꯕ ꯁꯌꯣꯜꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯏꯗꯥꯖꯩ ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯖꯗꯨꯅ ꯃꯉꯥꯂꯩꯃ ꯆꯤꯟꯕꯥꯜꯗ ꯅꯣꯛꯃꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯩ ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇꯕꯨ ꯇꯥꯎꯔꯤꯉꯩ ꯅꯣꯡꯊꯣꯜꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯄꯨꯄꯨꯒꯤ ꯂꯩꯃ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯥꯡꯒꯣꯜꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ ꯇꯥꯔꯦ ꯄꯨꯄꯨ ꯀꯩ ꯍꯥꯏꯒꯦ ꯄꯨꯄꯨꯒꯤ ꯈꯨꯗꯩꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯍꯣꯏ ꯄꯨꯄꯨ ꯈꯨꯗꯩꯗꯣ ꯂꯧꯊꯣꯛꯂꯨꯗꯨꯅ ꯄꯤ ꯑꯗꯨ ꯈꯖꯤꯛ ꯐꯝꯊꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯄꯨꯄꯨ ꯌꯥꯝꯕꯨꯡꯅ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯇꯝꯕꯤꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯝꯕꯤꯗꯣꯏꯅꯣ ꯄꯨꯄꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯪꯂꯤꯕꯕꯣ ꯅꯪꯁꯨ ꯇꯝꯒꯦ ꯍꯥꯏꯕꯗꯨꯒꯤꯔ ꯅꯠꯇꯦꯗ ꯑꯩ ꯇꯝꯃꯔꯣꯏ ꯇꯜꯂꯤ ꯀꯣꯟꯅ ꯇꯝꯃꯒꯦ ꯊꯧꯕꯁꯦ ꯏꯪꯂꯦꯝꯕꯗ ꯑꯩꯗꯤ ꯑꯗꯨꯝꯕꯨ ꯁꯤꯟꯅꯅꯤꯡꯂꯤꯕꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯗꯤ ꯄꯣꯊꯥꯅꯤꯡꯂꯦ ꯁꯤꯟꯅꯔꯣ ꯄꯨꯄꯨ ꯑꯍꯜ ꯃꯇꯝꯁꯤꯗ ꯁꯔꯤꯠ ꯁꯔꯥꯛꯀꯗꯣ ꯇꯧꯔꯅꯨ ꯁꯔꯨꯗꯣ ꯑꯃꯨꯛ ꯅꯥꯟꯊꯣꯛꯈꯤꯅꯦꯕ ꯍꯦꯔꯥ ꯃꯁꯤꯒ ꯉꯥꯎꯕꯤꯁꯤꯅ ꯍꯦꯛ ꯉꯥꯡꯕꯗꯤ ꯃꯁꯤꯗꯤ ꯑꯗꯨ ꯄꯨꯄꯨ ꯑꯩ ꯏꯁꯤꯡ ꯄꯨꯅꯕꯗ ꯁꯣꯛꯂꯨꯈꯤꯒꯦ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯄꯨꯄꯨꯒꯤ ꯆꯥꯛꯁꯨ ꯁꯦꯝꯂꯝꯂꯕꯅꯤ ꯆꯥꯛ ꯆꯥꯊꯣꯛ ꯄꯨꯄꯨ ꯍꯣꯏ ꯅꯪꯒꯤ ꯅꯊꯧ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ ꯁꯣꯁꯣ ꯃꯉꯥꯂꯩꯃ ꯃꯈꯨꯠꯇ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯏ ꯀꯣꯟꯊꯣꯡꯗꯒꯤ ꯈꯣꯡꯀꯥꯞ 1-2ꯗ ꯆꯠꯂꯒ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯅꯤ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯞꯅ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏ 2 ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯅꯨꯁꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯃꯇꯥꯁꯤꯡ ꯎꯕꯗ ꯃꯉꯥꯂꯩꯃꯅ ꯍꯥꯏ
Haima, ita, noisu ising sokpa lairo. Hoi ita leiba, ising soktoiba. Aduga ita biyaynu se, magi ta manjado langpai satkidawri. Adugi amuktang unasi haire na ngairamini. O, mi nungsinaba leiba kaise yaponte ko. Adudi puna ngaiminarasi. Noyno wari sabado ay tageba. Biyaynu na. Ita leima, nangde usipao thamoy na khoidaba nungsiba kanama leitribro. Ita phazabinadi waham hawdoreida kakthor ameba wahayema. Turil wangmagi yamung inglebado ita na miyeng thamli taiko. As tumilayo mi tani mi jindong minangwa. Wawa lawba yaba wanati aina idom tumin sumkanjaba kaktani. Hot thamoy mana pamu pamkrabadi nungsibu phangnaba hotpu hotnarabadine mapu mana su sanbiduna atubak phangmani tai bemao. Kai kanage suplotun thamlaga nasak haira tokning thizariba thoek nungsi pami phongdo. Ita laino nupiza oibiaina adumna karam hekta hairugani. Minaibu tawgamina haina kini. Nungsi tawsi ubada mana adum haizarakanida. Aima nungsi na tawgadi utliboy nangse. As hingsabi sidi ikaiba mo pirano. Ita nataw yenggilaknabani. Itagibu kariwat kani. Nangi thamoy na bu changyaw na pamlaba. Natai layri karisu warun. May yambong haydo mamangda satsang silagane. He yambong nang aikoy talay magini tok hayraga loyri. Ay mangi karino adom na tawba hong nabray minoybo. As otok pa italay no nang sidi. Asum na lay sama ko yahum wari sari ngay manza sulak to na hay. Biyay no ay kasi tindokre nang sauna ko. Langpay sa na ba yamasing ka kusukulay yumligay matam hoki ba kang utri. Nangayram na niningsing lag to na ay silagli mani. Tamanja ay saudita. Kasay dagi itasing ka wari sa doon layramli mani. Oh, adudi itsalay no. Natapiyay no si ngayag wari sa zagi. Nabungong taway zagi ko. Ho, tamanjaw. Nasanang oibi mahakti. Loyong manang bulak rahay na yang daw lambibu. Kubam lay kantado na niya hek mayeng bada. Koro may sakang bada. Lay na leg therapy singil tamba lay rang ontrabani. Pai manung na lay bayawa pukmin paumin na biruro. Nasa lay koy niya soy da suk ngay zagi. Mangay zagi. Natroy talay ma. Manjana. Isaldi wangang mo tok niya mahikrita. Pare dudi. Nalayo ko soy da. Biyay no. Asway huturo lao. Asum na piyay no madi manja ngayak wari saramlaga. Migo kraw zingkraba matungda manja so maghan kirami. Manja satkrabada makoy uhum punna duda ising lakatuna hek karakpabu. Laikay gi patabada maming satpa maril yawdaba yengkaybaga hek tengnarami. Yengkayba mga lay mana ising punpudo na karaklibuda ubada magi mataw kondumda kuning na tindu na hay. Hey, ita kondom, yenguto. Mga lay masya. Asida ising sokto layito. As ayoy ma. Kayno kakni saram sida kuning dun tilaydo pa. Nang ayse nemi kangi na tro. Itaw ibo ka. Nang gino usitabam yawri. Ha, o aydi atay itaw singi wakal da kaluri. Ado tuto ada mga lay masya. Ising so isi yenguto. Mana ising so kay daw rake. Sukning la soksano. Mina ising so laga nang diamaraw isina kay gino. Hay. Masigi kondom kontat man masigi. Wakal tok na takit siya. Kasi ising sok mo to race. Una ba yaba tanzan na heaven. As adugi oire. Nang yam haraw rito. Ya suyarak lodo mo nupisi da. Mi masak pasabi nupisi po. Nang nasak to yapiran eh. Iroy maning man ba huran may dasin mo may doon na ne. Mi hinupi pasabi kasi. Pamasari. Yengkay ba? Kondom na ngang liba ka do tarutri. Mga lay makimanakta sa tsansin to ni hektahay. Mga layma, nangutangay ko. Asum na yengkay ba na hay basida nupi ahum maduso mamay sasat lay tok to na kumlay. Lay nuna. Kay na tayo roy ihe, tayeng ning ba? Ahay kita ba? Kay no, lay nunang nahay do ba? Kay no, ay na kay hay rake. Tayeng ning ba kay di kay no ha? Nangiming dubo, yeng ning ba hay na kauri do di, ado kay hay ba ni kay no? Yeng ning ba hay ba natin? Yengkay ba hay ba ni? Matong nagaw ka no? Oo, ay nasoy ba tara bro? Ho parisi. Ado, kay no, nang itanay magkauri po. Yari, nang tumilayo, masadahay ki. Waya sida, mga lay maso, tap na kumlay.
ꯇꯥꯌꯦꯡꯈꯩꯕ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯀꯧꯔꯤꯗꯤ ꯍꯥꯏꯒꯦ ꯇꯥꯎ ꯑꯩ ꯅꯪ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯤ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯐꯥꯔꯒ ꯂꯧꯅꯤ ꯂꯩꯅꯨꯅ ꯑꯦ ꯀꯔꯤ ꯋꯥꯇꯥꯅꯤꯒꯤ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯃꯥꯏꯁꯦ ꯃꯀꯣꯛꯀꯁꯦ ꯈꯔ ꯆꯥꯛꯑ ꯃꯥꯜꯂꯦ ꯑꯦ ꯂꯩꯅꯨ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯉꯥꯂꯩꯃ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯁꯠ ꯈꯨꯝꯃꯨ ꯇꯥꯌꯦꯡꯈꯩꯕ ꯑꯩꯕꯨ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯩꯗꯤ ꯇꯥꯌꯦꯡꯈꯩꯕꯕꯨ ꯏꯕꯨꯡꯃꯛꯅꯤ ꯈꯟꯖꯩ ꯑꯗꯨꯒ ꯑꯩ ꯇꯥꯌꯦꯡꯈꯩꯕꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕꯁꯨ ꯄꯥꯝꯗꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯥꯌꯦꯡꯈꯩꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯃꯁꯤꯗꯤ ꯌꯦꯡꯈꯩꯕꯅ ꯀꯣꯟꯗꯣꯝꯗ ꯍꯥꯏ ꯏꯇꯥꯎ ꯀꯣꯟꯗꯣꯝ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯐꯥꯔꯒꯦ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣ ꯏꯇꯥꯎ ꯍꯥ ꯀꯔꯤ ꯃꯥꯅ ꯅꯣꯡꯕꯥꯟ ꯁꯥꯗꯨꯅ ꯊꯣꯏꯕꯤꯁꯤ ꯐꯥꯒꯦ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯁꯧꯔꯥꯗꯧꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯀꯥꯏ ꯑꯦ ꯐꯥꯗ ꯐꯥꯈ꯭ꯔꯦꯅꯦ ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯗꯣꯏꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯈꯩꯕ ꯃꯉꯥꯂꯩꯃꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨꯁꯤꯡꯒꯤ ꯊꯧꯔꯥꯡꯉꯤ ꯃꯉꯥꯂꯩꯃ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯄꯨꯜꯂꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯃꯈꯨꯠ ꯑꯗꯨ ꯃꯨꯛꯇꯨꯅ ꯊꯥꯗꯣꯛꯅꯕ ꯍꯥꯏꯖꯩ ꯑꯦ ꯀꯩꯅꯣ ꯇꯥꯌꯦꯡꯈꯩꯕ ꯅꯪꯅ ꯇꯧꯏꯁꯤꯕꯣ ꯁꯦ ꯊꯥꯗꯣꯛ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯊꯥꯗꯣꯛꯑꯃꯤ ꯈꯪꯍꯧꯗ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯂꯩꯅꯨ ꯑꯅꯤꯁꯨ ꯄꯨꯟꯗꯨ ꯂꯩꯃꯥꯏꯗ ꯊꯝꯗꯨꯅ ꯃꯉꯥꯂꯩꯃꯕꯨ ꯁꯤꯡꯗꯨꯅ ꯌꯦꯡꯈꯩꯕꯗ ꯊꯥꯗꯣꯛꯅꯕ ꯍꯥꯏ ꯍꯦ ꯏꯔꯣꯏ ꯃꯅꯤꯡ ꯃꯥꯟꯕ ꯍꯤꯡꯆꯥꯕ ꯏꯇꯥꯒꯤ ꯃꯈꯨꯠꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯃꯤ ꯐꯠꯇ ꯏꯇꯥꯒꯤ ꯃꯈꯨꯠꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯨꯛꯅꯔꯤꯉꯩ ꯈꯪꯍꯧꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯈꯩꯕꯅ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯥꯛꯇ ꯂꯪꯊꯣꯛꯏ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯕ ꯌꯦꯡꯈꯩꯕ ꯅꯨꯄꯥꯗꯨꯒꯤ ꯊꯧꯑꯣꯡꯗ ꯀꯣꯡꯌꯥꯡꯁꯩꯅ ꯇꯥꯕꯒꯨꯝ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ ꯌꯦꯡꯈꯩꯕ ꯇꯨꯁꯤꯜꯂꯝꯕꯗꯒꯤ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯏꯪꯂꯦꯝꯕꯅ ꯃꯉꯥꯂꯩꯃꯒꯤ ꯃꯃꯥꯡꯗ ꯆꯤꯡꯖꯥꯎꯒꯨꯝꯅ ꯃꯁꯥ ꯐꯟꯗꯨꯅ ꯁꯨꯛꯂꯞ ꯇꯧ ꯃꯥꯒꯤ ꯄꯤꯁꯨꯝ ꯑꯅꯤꯒ ꯂꯣꯏꯅꯅ ꯌꯦꯡꯈꯩꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯀꯜ ꯑꯔꯤꯡ ꯁꯥꯒꯅꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯁꯣꯔꯅ ꯅꯐꯝꯗ ꯄꯤꯔꯛꯂꯤꯕ ꯅꯄꯥꯡꯒꯜꯗꯣ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯕꯗ ꯁꯤꯖꯤꯟꯅꯧ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯁꯨ ꯉꯁꯤꯕꯨ ꯍꯣꯡꯗꯣꯛ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄꯁꯨ ꯉꯝꯒꯅꯤ ꯈꯪꯉꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯣꯟꯗꯣꯝꯗꯤ ꯃꯀ꯭ꯂꯥ ꯐꯔ ꯅꯤꯛꯇꯨꯅ ꯀꯤꯅ ꯍꯥꯏ ꯑꯩ ꯌꯥꯎꯗꯦ ꯑꯩꯗꯤ ꯌꯥꯎꯖꯗꯦ ꯃꯁꯤꯒꯤ ꯏꯔꯣꯏ ꯃꯅꯤꯡ ꯃꯥꯟꯕ ꯌꯦꯡꯈꯩꯕꯁꯦ ꯑꯩꯒꯤ ꯏꯇꯥꯎꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯆꯕꯅꯤ ꯑꯩ ꯆꯠꯂꯦ ꯅꯣꯏ ꯈꯠꯅꯍꯧꯔꯣ ꯍꯥꯏꯗꯨꯅ ꯀꯣꯟꯗꯣꯝ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯌꯦꯡꯈꯩꯕ ꯃꯥꯁꯨ ꯏꯪꯂꯦꯝꯕꯒꯤ ꯃꯇꯧꯗ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯥꯎ ꯀꯣꯟꯗꯣꯝ ꯂꯩꯔꯤ ꯌꯦꯡꯂꯛꯄꯗ ꯀꯣꯟꯗꯣꯝꯗꯤ ꯃꯌꯨꯝ ꯌꯧꯈꯤꯗꯧꯔꯝꯂꯤ ꯆꯦꯟꯕꯗ ꯅꯨꯄꯥ ꯃꯆꯥꯅꯤ ꯁꯥꯔꯗꯅ ꯌꯦꯡꯈꯩꯕ ꯀꯤꯔꯕꯁꯨ ꯀꯤꯅ ꯏꯪꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯑꯦ ꯈꯨꯃꯟ ꯈꯝꯕ ꯁꯥꯔꯤꯕ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯌꯨꯝꯗ ꯄꯨꯈꯤ ꯊꯧꯔꯥꯡꯖꯕꯅꯤ ꯆꯠꯊꯣꯛꯑꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯈꯩꯕꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯏꯪꯂꯦꯝꯕ ꯃꯁꯤ ꯂꯦꯡꯍꯟꯗ ꯌꯦꯡꯈꯩꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯃꯁꯥ ꯁꯣꯟꯕ ꯑꯀꯜ ꯑꯔꯤꯡ ꯁꯥꯕ ꯄꯥꯡꯗꯕ ꯅꯨꯄꯥꯗꯨ ꯂꯩꯗꯨꯅ ꯑꯃꯨꯛꯁꯨ ꯇꯥꯏ ꯃꯃꯤꯠ ꯇꯟꯗꯅ ꯍꯦꯛ ꯄꯥꯏꯕ ꯃꯈꯩ ꯃꯈꯖꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤ ꯂꯩꯅꯨ ꯄꯤꯌꯥꯏꯅꯨꯒꯤ ꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯇꯥ ꯁꯤ ꯌꯧꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯟꯖꯥ ꯑꯣꯏꯔꯦ ꯏꯇꯥ ꯂꯩꯕꯁꯦ ꯌꯥꯝꯕꯨꯡꯒ ꯋꯥꯔꯤ ꯁꯥꯖꯧꯔꯁꯅꯨ ꯑꯩꯈꯣꯏꯅꯤꯅꯦ ꯄꯔꯞ ꯆꯠꯍꯧꯔꯁꯤ ꯃꯤꯒꯤ ꯋꯥꯔꯤꯗ ꯌꯦꯠꯄ ꯇꯥꯔꯤꯃꯤ ꯂꯥꯛꯑꯣ ꯍꯥ ꯍꯣꯏ ꯏꯇꯥ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗꯒꯤ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯟꯅꯗꯨ ꯁꯠ ꯄꯥꯏꯈꯠꯇꯨꯅ ꯍꯨꯔꯥꯟ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯪꯂꯦꯝꯕꯒꯤ ꯃꯇꯧꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤꯕꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯕꯤ ꯃꯍꯥꯛ ꯃꯇꯥꯔꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ ꯄꯥꯝꯖꯕ ꯃꯥꯕꯨ ꯋꯥꯈꯜ ꯑꯃꯗ ꯌꯦꯡꯂꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯈꯩꯕꯕꯨ ꯆꯠꯈꯤꯕ ꯌꯦꯡꯂꯝꯕ ꯏꯪꯂꯦꯝꯕ ꯃꯉꯥꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯂꯩꯃ ꯅꯪꯒꯤ ꯏꯁꯤꯡ ꯄꯨꯟꯁꯤꯁꯨ ꯀꯥꯏꯔꯁꯦ ꯃꯄꯥꯟ ꯊꯣꯛꯄꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩ ꯆꯠꯂꯣ ꯆꯪꯉꯣ ꯌꯨꯝꯗ ꯑꯩ ꯉꯥꯏꯒꯦ ꯃꯐꯝꯁꯤꯗ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯑꯩ ꯍꯌꯦꯡ ꯑꯃ ꯆꯐꯨ ꯁꯥꯕꯤ ꯏꯅꯦ ꯆꯥꯎꯕꯤꯗꯒꯤ ꯑꯃ ꯂꯩꯕꯤꯔꯛꯂꯒꯦ ꯁꯨꯁꯨ ꯆꯪꯂꯣ ꯂꯣꯟꯊꯣꯛꯇꯕꯤꯅꯤ ꯃꯍꯥꯛꯇꯤ ꯏꯪꯂꯦꯝꯕꯒꯤ ꯃꯥꯡꯗ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯕꯨ ꯍꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯆꯪꯈꯤ ꯏꯪꯂꯦꯝꯕ ꯃꯉꯥꯂꯩꯃꯅ ꯆꯪꯈ꯭ꯔꯕꯗ ꯃꯁꯤꯜꯗ ꯇꯨꯃꯤꯟ ꯁꯣꯜꯍꯧꯏ ꯑꯄꯪꯕꯤ ꯑꯩꯒꯤ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯔꯥꯜ ꯌꯥꯏ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ ꯍꯧꯈ꯭ꯔꯕꯗ ꯀꯣꯔꯧꯅꯣꯡ ꯑꯁꯤꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯛꯇꯨꯅ ꯃꯉꯥꯂꯩꯃ ꯏꯪꯂꯦꯝꯕꯗ ꯁꯪꯒꯣꯝ ꯄꯤꯕ ꯊꯣꯔꯛꯏ ꯃꯥꯒꯤ ꯍꯧꯅꯁꯥ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯪꯈꯤꯒꯦ ꯊꯧꯔꯥꯡꯕꯗ ꯏꯪꯂꯦꯝꯕꯅ ꯃꯥꯕꯨ ꯈꯝꯂꯛꯂꯝꯃꯤ ꯂꯩꯃ ꯑꯃꯨꯛꯇ ꯉꯥꯏꯈꯣ
Mangalay makumdi chaplep turlay. Masidi inglemba nubi magi manak khazik changsinduna amuk makha tarai. Si, aina nangi ising pul lama purakpani masi lausilaw. Nangi pun atopa kaya mabudi lerumgani adubu aina piba simsu thamsilaw. Si. Mangalay ma maithongda mumon khazik noi. Adubu uhanba ikairi malay. Makut atuda tingthoktuna mamayti onthokta pulladubu puduna imung tamna sensinki. Masida inglemba apen maminok ama noksaduna hayawi. Lonthoktabigi pakhum tare. Piramli pakhum. Mangalay masupuna dubu puduna magi katamna sanglay. Pulladubu yengna nusina phamjaw molang manakta thamduna hai. Ita laibak phabipun nangdi laiji singyuk na mapun bunate do. Ningol egi thawai hapna punni. Ita nangdi nuzawai biyagi molang khadabu thamningli. Ita pun nungsibi. Asiyay na pun mabu konduna uru hik ungi laymado. Nungsisaba magi wakalda ngawrabi nuza mahakni. Asum na matam sang na layrakpa na noydam thaza amadi kanghawda na loiki. Inglemba mathamoyda nungsiba mabu asum humzinduna thambagi pangalayraktrabada. Nuza magi maphamda nungsipong lagi khan. Nupa masa pangal tasinjaduna mangalay mabu ngayduna layrami. Nupi zamasu nungsi mapaw taningbana ngawrabada pun mabu puduna laijay singsoku thoraklami. Inglemba mangalay mabu uzabada harawzaraduna mabu kawray. Layma, isingsoku thorayro. Lonthoktabi nuzado ngasidi upay laysadi nasul pikna pakum lay. Hoyambo. Inglemba thawna pumba puthoktuna ngasi korong nongzadi nuza magi maphamda nungsi haige masin kangbabu wai amata thokpa ngamkhidri. Ningthau konungina angamba inglembagina pathaw marup oiriba nongyai magi sagoldagi kumthadun hairaklami. Itaw inglemba natawoina nangmu thiraklibani. Marup amana nangbu mafam asi lehawi taklakpadagi ai khongsanjaraklibani. Khonjel asi tabada inglembasu nongyaido onsinduna hai. Marup nongyai nangdi mafam asida kamdawna ukhidabasu kuireda marup. Haiduna matawani du lengona dun nokminay. Inglemba magi matawna kanghawda laklabada haigi khanmo haisu haigidre. Mangalay madu onsinduna hai. Layma, yambunga musalukiki. Nangsu isingsi soklaga yumda zangloko. Yambo. Haiduna mangalay masangkrabada nongyay inglemba do onsinduna hai. Ito, kanano nupi masasibo. Ito, Ozanong tulgi masu nupi mangalay madi nang makhangdrabo. Ha, madi masa utong pazaram leda. Laysabi masa orikan ukibadagi aydi konungda tum layrabanina izalse masa khangmudjani. Hoyse, ado ay yumda sa silaw. Unadaw sufana makoyri. Saksaram tang saminarusi. Koy taw nong yay. Pani taw, itasaro silaw. Asum na marup anidu mapam adudagi hankirami. Nong yay pupuraduna inglemba magi mayum tam na laklami. Maralya yaurabada inglemba magi ma ibemba tumbi sanabu kausay. Ima, o ima, nasahali. Tumbi sanasu masagi konsil tarabada thoraktuna hay. Imagi bungo nang halaklabro hayma. Nong yay na tranya masibo. Oh, mani ma. Nasabu masakang bidraboy ma. Hayma, isa nong yay nidana. Isa si ukhidabu sotong na kuireda. Kaidawgi nangbo nasung naman naman mayam konong gilami oy bayawri. Makoydi bayim na nong padok tasu halay. Nang na sukani halagtriba sibu karigino ba nong yay. Ima, nasadi, ima papa. Isilinaw marimata ka nam sulay sa dedo. Aduna yung nalagnaga idom lay patalena. Konongda dabuk lay tobay ma. Isi, yung naning trabasunag natawi yung sidadi nung padok tasu lakwa mayay hay baniyami. Imagi nong yay nang mo. Hoy ma, sidaydi, itawgi managda to'y nalagi. Adoy ma, pabadi ude, pababu, kayda lay kibagi ma. Hunang pabado, tang na balay bagdagi, tang sabagi thoma paibiyo haydana niya. Langpayda sa thuki. Nung manini layrabadi halaklanida. Ado, isa na ngasi nung makaklakbadi, imagi yung nalaykro ko, yung naghalurano. Natago saksamino, ima nga hao na thongbigi. Hoy ma, ima na thong matara saksarogi haydana higdalaklabani na sadi. Ho pare, adudi ima niya, kaytel masadagi nga hamda layrukiki. Nang natago putami na ramo ko, ima sali.
haiduna tombi sana sakhrabada inglemba nongyaisu pibaka da sangduna phamina wari sarami idaw nongyai wari su wari ni ado nangna laisibu kai thau leirake chumna sumarak break daw idaw inglemba aida laklibase ining thau loya lakuna thang ta da hai singlaba sidak purel oza nongtholbu konongda mukta karusu thabirakpani hayeng inong hek nganbaga marup aikhoini oza nongtholu mafamase haijaba chatlusi taw o pare pare taw adudi kasigidi potharasi aduga hayeng ngantana ozagi manaktane hekta chatminarasi taw hoi hoi taw maduna pharani asumna korongdong asina haukrabada mathangi numitta inglemba amadi nongyai punna nongtholgi manaktamna laklammi ahal oira nongtholbu punemjaduna pidada phamthaduna nongyaina hai ozabu nanai nongyaina ikoknona khurumjari nongyai isadi ukitaba wanglen matam sanglida hayo hayo nangmu ozada kari hainingmagi sumdawbuni oza sana konungda lanmi tengol kayagi sintak poina leibiramba thawmi edo laibak thiba haigadra ahal leinabu haigadra masa hedona hesanduna phamjawdi atadu leikrabada ining thawlo ya lakpana sintak purel ahiba kanabu leibage thirakpada ozagi ming takraboi masida ozabu anauba sintak purelgi phamsol hapnanaba hayeng asi konungda ozabu ining thawna lakpinaba paujilakliबनि oza adubu nongyai ozasu isase ahal madam oisilakle haiduna sinpham masidagi pothaduna inglembada thawpumnamak sinarabani konunggi pangal phara lanmi tengol kayadubu aina tak phaibado phamjaw kondu leiraba ozana ngamloidore ni henongyai is kamdawni sidi adudi oza inglembabu oina sintak purelgi thawase ining thawda haina duna sinabadi kamdawbagi oza madudi yamna phabu wafamni nongyai adudi ining thawdanga jaraga inglembabu sintak nanaba haijabana phagani nang ozadi adumaina makhaline adudi oza hayeng asi inglembaga punna konungda satuna ining thawdanga jawraki inglemba nang ozana hari wafam asibu nangmu kari khanbagi hayo hayo oza ozana takpiba pumnamak nasadi hikdokjaroy oza adudi hayengmak nakhoini konungda satuna ining thawwa watanaro hainaringai mangalai mamahaksu thongjil marumda taduna leiri boy wakhalda khanjai kari haiba adudi hayengdagi yambung mafamsi laklaroi-daba nungsirabasu haingamdabi nuzani pamjarabasu hongamdabi ningolni khoidajaba pakhang magi tungyangbu yeng lehauki maral yaida nonthoktabi nupizado pakhang madi safaba khongkap launa thangduna thadokrabada nungsi masaikol yenghawi nungsibi mahaknadi pitlu laisa ihona loyalamgi yangdaw lambi thak loyombana konung maikai pangkhibado phongdokna khidra nungsi wari loduna thamjaba pamba pumnamakna thairamduna inglemba sana konung yaurakle ningthau loya lakpana phambal thakta phamliba yengsaduna khuru thupna kunthaduna nongyaina hai iningthau aibu loiba leimaba nanaina punemjari na phamda ningthau aina sinakhiba thawado pangthoklabra tayum masanba iningthau na sintak purel nongthol kauru takpibadi oza mahakti ahal madam oibana phamjaw konduna mareirabada sinpham asi thadokle takpirei sintak purel nongtholna magi mairoi asanba pathau inglembabu iningthaugi lanmi tengol kayagi sintak pu oina mahut sinaba nanai ega punna lakminajari iningthau sintak purel nongtholbu ahal madam oire haiba phare phare dudi nanga lakminaba pathau mahakado kausilau ai wahang pauhanglake phagani iningthau asi haiduna inglemba ningthaugi manaktamna sanglaklami iningthau nanai tolabana igakta sari phibuyen iyadana pisik punemjari iningthau parimanba nangbu kari lekaidagino nangi koloi minglen ningthau iphamda tau palem panthau kanana pokpano ningthau iphamda yawa sengna taudo iningthau nanai koloi minglendi angom inglemba mingausei aibu poku panthaugi minglena angom banglem kawi aibu popi palemna angom ongbi tomi sana kawi iningthau aihak angom kulupta leijabani iningthau adudi nahak khusu thangten sabada maming chaliba
ꯃꯪꯂꯦꯝꯒꯤ ꯃꯄꯥꯔꯤ ꯑꯣꯏꯔꯕ꯭ꯔꯥ ꯄꯥꯔꯤ ꯃꯥꯟꯕ? ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯄꯟꯊꯧꯗꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯁꯥꯕ ꯃꯪꯂꯦꯝ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯈꯪꯅꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯄꯥꯔꯤ ꯃꯥꯟꯕ, ꯅꯤꯡꯊꯧ ꯑꯩ ꯅꯐꯝꯗ ꯋꯥ ꯍꯥꯏꯒꯦ, ꯅꯥꯄꯁꯦ ꯂꯣꯏ ꯅꯤꯛꯅ ꯇꯥꯔꯣ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯐꯝ ꯁꯪꯗꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯋꯥꯠꯄ ꯃꯔꯝꯅ ꯁꯤꯟꯇꯥꯛꯄ ꯅꯣꯡꯊꯣꯜꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯀꯧꯕꯅꯤ꯫ ꯄꯥꯔꯤ ꯅꯪꯅ ꯁꯤꯟꯇꯥꯛꯄ ꯅꯣꯡꯊꯣꯜꯒꯤ ꯃꯍꯨꯠ ꯁꯤꯟꯅ ꯃꯔꯥꯛꯂꯕꯅꯤꯅ ꯍꯌꯦꯡ ꯀꯣꯔꯧꯅꯣꯡꯗꯒꯤ ꯊꯥꯔꯒ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯁꯅꯥ ꯀꯣꯅꯨꯡ ꯂꯩꯗꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯁꯤꯟꯇꯥꯛꯎ꯫ ꯅꯪꯒꯤ ꯅꯍꯩꯗ ꯅꯤꯡꯊꯧ ꯑꯩꯅ ꯀꯔꯤꯒꯨꯝ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯄꯦꯜꯂꯕꯗꯤ ꯅꯪꯕꯨ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯐꯝꯊꯣꯜ ꯍꯥꯞꯀꯦꯀꯣ꯫ ꯊꯥꯕꯨꯝ ꯑꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯅꯪꯅ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯣꯏꯅ ꯊꯧꯕꯨꯔꯕ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞꯇ ꯅꯌꯨꯝ ꯅꯔꯥꯜ ꯌꯥꯏ ꯑꯀꯥꯀꯨꯝ ꯇꯧꯅ ꯅꯪꯒꯤ ꯅꯊꯧ ꯁꯤꯟꯕꯥꯡꯕ ꯌꯥꯒꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯣꯌꯥꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯕꯨ ꯁꯗꯧ ꯊꯨꯡꯂꯤꯅꯤ꯫ ꯉꯁꯤ ꯅꯣꯡꯗꯤ ꯏꯪꯅ ꯄꯣꯊꯥꯖꯔꯣ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯏꯪꯂꯦꯝꯕꯕꯨ ꯆꯥꯡꯌꯦꯡꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯣꯅꯨꯡꯗ ꯄꯟꯊꯅꯕ ꯍꯥꯏꯔꯕꯗ ꯏꯪꯂꯦꯝꯕ ꯊꯥꯕꯨꯝ ꯑꯃ ꯀꯣꯅꯨꯡꯗ ꯂꯩꯕ ꯇꯥꯈꯤ꯫ ꯏꯪꯂꯦꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯅꯣꯡꯌꯥꯏꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯀꯣꯏꯕꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯄꯥꯔꯤ ꯑꯅꯤꯒꯤ ꯃꯇꯨꯡ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯃꯣꯝ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯎꯇꯥꯡꯕꯤ ꯑꯗꯨꯕꯨ ꯍꯦꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯥꯎꯁꯦ ꯅꯣꯡꯌꯥꯏ ꯍꯔꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯎꯇꯥꯡꯕꯤ ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯍꯦꯛꯆꯒꯦ꯫ ꯅꯣꯡꯌꯥꯏꯒꯤ ꯌꯥꯋꯥ ꯇꯥꯔꯒ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯊꯥꯔꯣꯅ ꯍꯥꯏ, ꯍꯣ ꯑꯆꯥꯟꯕ, ꯄꯥꯏꯃ ꯂꯧꯁꯤꯡ ꯊꯦꯟꯕꯤ ꯅꯨꯄꯤꯆꯥ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤꯕꯨ ꯈꯟꯕꯔꯥ? ꯑꯆꯥꯟꯕ ꯅꯪꯅ ꯁꯤꯡꯒꯦ ꯂꯩ ꯍꯦꯛꯄꯤꯗ꯭ꯔꯕꯁꯨ ꯃꯌꯥꯏ꯫ ꯑꯗꯨꯛ ꯊꯧꯅꯥ ꯐꯅ ꯍꯥꯏꯕꯤꯔꯤꯕ ꯑꯆꯥꯟꯕ ꯅꯪꯕꯨ ꯎ ꯀꯥꯕꯗ ꯊꯃꯣꯏ ꯄꯥꯏꯊꯣꯛꯏ ꯍꯥꯏꯅ ꯇꯥꯏꯀꯣ, ꯅꯠꯇ꯭ꯔꯣ ꯏꯇꯥ ꯈꯣꯏꯅꯧ? ꯅꯣꯡꯌꯥꯏ ꯊꯥꯔꯣꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯏꯪꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯇꯥꯎ, ꯃꯁꯤꯒꯤ ꯁꯦꯅꯨ ꯊꯥꯔꯣ ꯍꯥꯏꯕꯤꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯏꯇꯥꯎꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯁꯤꯡꯒꯦꯜ ꯎꯇꯥꯡꯕꯤꯁꯦ ꯑꯃꯨꯛꯇ ꯍꯦꯛꯄꯤꯔꯨꯁꯨ ꯏꯇꯥꯎ꯫ ꯑꯩꯅ ꯍꯦꯛꯂꯕꯗꯤ ꯍꯌꯦꯡ ꯀꯣꯔꯧꯅꯣꯡ ꯐꯥꯎꯕ ꯀꯔꯦꯝꯅꯗꯨ ꯂꯩꯔꯒꯅꯤ꯫ ꯋꯥꯡ ꯆꯥꯎꯕ ꯏꯇꯥꯎꯅ ꯑꯃꯨꯛꯇ ꯍꯦꯛꯂꯨꯁꯨ ꯏꯇꯥꯎ꯫ ꯌꯥꯅꯤ ꯏꯇꯥꯎ, ꯑꯩ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯏꯪꯂꯦꯝꯕ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗ ꯂꯨꯔꯨꯛꯇꯨꯅ ꯍꯥꯏꯖꯩ, ꯃꯆꯥꯏꯕꯦꯝꯃ, ꯃꯆꯥꯏꯕꯦꯝꯃꯒꯤ ꯁꯤꯡꯒꯦꯜ ꯂꯩꯔꯥꯡ ꯎꯇꯥꯡꯕꯤ ꯅꯅꯥꯏ ꯑꯩꯅ ꯂꯩ ꯍꯦꯛꯆꯒꯦ꯫ ꯀꯣꯔꯧ ꯃꯩꯁꯥꯂꯛꯇ ꯋꯥꯅ ꯁꯤꯡꯒꯦꯜ ꯃꯥꯕꯨ ꯂꯥꯟꯕꯤꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯏꯪꯂꯦꯝꯕꯅ ꯃꯦꯂꯩ ꯆꯔꯣꯡ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯃꯥꯗꯤ ꯏꯪꯂꯦꯝꯕꯕꯨ ꯍꯦꯛ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯈꯜꯅ ꯏꯊꯛꯄ ꯍꯧꯔꯛꯂꯕꯣꯏ ꯃꯥꯒꯤ ꯑꯆꯥꯟꯕꯤ ꯅꯨꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯁꯨꯜ ꯄꯤꯛꯅ ꯍꯥꯏ, ꯑꯆꯥꯟꯕꯤ, ꯌꯥꯏꯁꯅꯥꯒꯤ ꯊꯃꯣꯏ ꯂꯀꯥꯅꯨꯡ ꯑꯁꯦ ꯉꯁꯤ ꯀꯣꯔꯧꯅꯣꯡꯗꯤ ꯂꯥꯡꯇꯛꯅꯔꯦ ꯏꯇꯥ꯫ ꯇꯝꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯄꯥꯈꯪ ꯃꯥꯕꯨ ꯎꯕꯗ ꯅꯨꯖꯥ ꯑꯣꯏꯕꯤꯌꯩꯗꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯈꯨꯜꯂꯤꯗꯀꯣ ꯑꯆꯥꯟꯕꯤ꯫ ꯍꯩꯃ, ꯃꯆꯥꯏꯕꯦꯝꯃ, ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ꯫ ꯁꯛꯈꯪꯗꯕ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯆꯥꯟꯕ ꯅꯣꯡꯌꯥꯏꯗ ꯌꯧꯋꯥ ꯄꯥꯎ ꯍꯪꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯪꯂꯦꯝꯕ ꯃꯦꯂꯩ ꯆꯔꯣꯡ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ, ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯃꯦꯂꯩ ꯆꯔꯣꯡ ꯁꯣꯝꯅ ꯂꯩꯖꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛꯄꯤꯔꯛꯄꯁꯤꯗ ꯃꯆꯤꯜ ꯌꯥꯎꯕꯤ ꯊꯥꯔꯣꯅ ꯍꯥꯏ, ꯍꯩꯃ, ꯇꯝꯕ ꯄꯥꯈꯪ ꯁꯛꯍꯦꯟꯕꯧ, ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯀꯠꯄꯕꯨ ꯆꯪꯕꯤ ꯂꯥꯂꯥꯇꯣꯟ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯅꯈꯨꯠꯃꯛꯅ ꯍꯦꯛꯇ ꯄꯤꯕꯗꯤ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯑꯆꯥꯟꯕꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯁꯤꯡꯒꯦꯜ ꯎꯇꯥꯡꯕꯤ ꯑꯗꯣ꯫ ꯃꯁꯤꯗ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯊꯥꯔꯣ ꯃꯥꯕꯨ ꯊꯠꯇꯨꯅ ꯍꯥꯏ, ꯈꯣꯏꯅꯧ ꯅꯪꯕꯨ ꯁꯤꯟꯗꯣꯡꯕꯤ, ꯀꯔꯤꯒꯤ ꯇꯝꯕ ꯃꯥꯕꯨ ꯂꯛꯅꯕꯅꯣ? ꯈꯪꯖꯗꯗꯨꯅ ꯃꯇꯧꯕꯨ ꯑꯣꯏꯔꯤꯅꯤ꯫ ꯇꯝꯕ ꯏꯕꯨꯡ ꯃꯥꯟꯕ ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯎꯇꯥꯡꯕꯤꯗꯣ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥ ꯃꯥꯅ ꯈꯨꯠ ꯇꯤꯡꯊꯣꯛꯂꯛꯂꯕꯗ ꯏꯪꯂꯦꯝꯕꯁꯨ ꯃꯦꯂꯩ ꯆꯔꯣꯡ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯦꯂꯩ ꯃꯥꯕꯨ ꯈꯣꯏꯗꯥꯅ ꯂꯧꯁꯤꯟꯖ ꯌꯥꯏꯁꯅꯥꯅ ꯍꯥꯏ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ ꯁꯤꯡꯒꯦꯜ ꯎꯇꯥꯡꯕꯤ ꯑꯁꯤ꯫ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯔꯤꯒꯕ? ꯅꯨꯖꯥ ꯑꯩꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯃꯆꯥꯏꯕꯦꯝꯃ, ꯁꯤꯡꯒꯦꯜ ꯑꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝꯄꯥꯟ ꯀꯗꯥꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯍꯥꯏꯅ ꯀꯣꯂꯣꯏꯅꯕꯅꯤ ꯃꯆꯥꯏꯕꯦꯝꯃ꯫ ꯃꯤꯡꯂꯦꯟ ꯑꯁꯤꯕꯨ ꯀꯔꯝꯅ ꯁꯤꯡꯒꯦꯜ ꯃꯉꯣꯟꯗ ꯊꯣꯟꯈꯤꯕꯅꯣ? ꯈꯪꯂꯒꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯥꯛꯄꯤꯌꯨꯅꯤ ꯏꯐꯝꯗ꯫ ꯃꯆꯥꯏꯕꯦꯝꯃ, ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯈꯨꯃꯟ ꯈꯝꯕꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯂꯩ ꯂꯥꯡꯉꯩ꯫ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯃꯟꯕꯨ ꯂꯤꯛꯂꯥꯏ ꯉꯥꯡꯉꯣꯏ ꯅꯤꯡꯊꯧꯗ ꯀꯠꯈꯤ꯫ ꯏꯅꯤꯡꯊꯧ ꯃꯐꯝꯗ ꯀꯠꯈꯤꯕ ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯑꯗꯨꯅꯤ ꯃꯆꯥꯏꯕꯦꯝꯃꯅ ꯄꯥꯏꯕꯤꯔꯤꯕꯁꯦ꯫
Leirang asigi tokaiba singil magi koloi thonkibagi wari kaya masu leiribani masai bema. Oh, pakum asina takpadi ibung man matamba na wakalaw sing leiba kanama oibaday. Singil asigi wari nuzai pamda korong nongma mayek lana libi ko. Ngasi nongdi nuzai hak ningol kabu pangzakrake. Singil asibu nuza oibiyagi molangkada jaksina tamzage. Haiduna mazaibe mayaisna magi matari singaloina na zaikrabada nongyai magi mataugi manakta jangsilaktuna hai. Itaw di laibakta sanagi thaba sa tawribra kainam tawri he. Mazaibe magi misina palap yenglamado nataw ina uhaweba. As itaw nongyai nangi wakal na paborini matugumba kaisu leite ko itaw. Konong sida chahi sa kaya laraklaba ina konong gisor khangdradana kasida lakpa nangna khangloi ko itaw inglema. Ado itaw nongyai konong ase gyamna nungsi. Konong asidadi kasiso irol asengba ado makanglami. Nupi oibi kaya so inaki piso setuna ina laidingbu ningthini yokhatpagi mami tari. Iningthong na sa don thamliba ibudaw pakhang magi saglana si ubada nataoidi pukna nungsirei itaw. Au chumi itaw. Konong sidadi lona seng mangangta ngangnabani. Aikoi aadabu simjin sajinduna lonyan nga pangay dahinabagi wani. Iningthawgi sagai pumbadi lona seng mangangbani taw. Iningthaw loya lakpadi laibak asigi madik sabay ningthawni taw. Adu farise ngasaydagi koiba yabasu koire law ngakta pothawrase. Hayengdi ayung nga tamaw tabsu yadabani itaw nongyay. Hoy taw pothawrase law. Haiduna mataw ani chatki. Somdana mazaibe mayaisna magi phamjaw kada kakhatuna melai sarong adubu molang kada thamduna hai. Sinu asanbi yaisna igi thamoidi singel asigi mapuman hukreda koida. Aibu kari oire sigaba. Ho mazaibe magi thamoi langtaknaba khajiko khanjage bukhan. Tamba magi mapaw achama nongyaidagi lawjarakle mazaibe ma. Ha asanbi tamaya wado taning mana khoirangle asanbi. Mazaibe ma asama nongyai na hairakpabu tambadugi minglen inglemba koloini hai. Ha inglemba haiba. Mani mazaibe ma apuku panthawna manglem koloini aduga apuk pipa lemna tomi sana mingawi haire. Konong asida iningthawna mabu lanmi tengol kayaki sintak purel oinaba haidana iningthawna thambani hairi mazaibe ma. Is nongaizarida asanbi yawa tabadi thamoi pelida ko korong numit khuding manjama bu yengu phanglagadaba ko. Adubu mazaibe ma wafam ase iningthawna khangkhrabadi tamba mahak awaphamda tagani ko mazaibe ma nagongani suphadi. Is achanbi nungsi sayo sida wakal wanaba yawa pausaganu kaidobage. Thamoi sina tamba mabu nungsi zai. Aigi awabu ubiduna jingu mana yaipa thawza kubinaba korong nong khuding yai pathawni sake. Mazaibe magi wahi asibu milupirang ihawna taribi asami phajabi mata manga leimabu ningsingzaduna wakhalda khanjai. Oh lamdam tabahurabi ita nungsibi. Ita nangdi naraibak thidako. Nangi yamungdi mazaibe mana mitakrabako ita leima. Wapamasi waibu nakpamda karamna tablasige. Otho ida taibamak unangso. Karigi asum oihanbano. Asumna chayon ama hawkrabada nongmadi phajabi mata manga laimagi yumda laklami. Ita ho ita laima. Manga laimasu imungdagi thoraktuna hai. Haima ita phajabi nang lairo karam kana laki ita. Aigi kada phamusi lao. Ita ai singju semgi puna samina kisi lao ita. Manga laimagi harauzariu maithong ubada phajabi masil kangma ngamdraduna tumin changduna phamthai. Pazabigi nungsuk nungsana mataw si ubada mga layma jingnaraduna hai. Ita pazabi nang mo kaidawrabagi. Si kaidawragi ay ngunat amoy ita. Ita layma ay nahaygadawri buwasi mo. Ahayo kaidawragi ita pazabi. Ita layma yamong inglim ba do? Ita yamong kaidawragi. Ita pazabi yamong kaidawragi. Ita layma yamong do. Iningthaw loya lakpagi amada poksabi masaibe mana khoidawra male. Yamong mapam asida amuk halagani thajajai ta leima. Ha
Kay haibaida. Haiduna mga layma laymayda sat pamthaki. Ngaiki mabudi wana mikup asidadi kanabu mu ngairukini. Kaireba magi thamoida takiba mamiti milu pirang na hanjin hanjin chamduna su koklaroi. Nungsiba kawumana kana mabudi kayada wahaliba. Khali satkredo madi ehenba magidamak anghaubi gumlabra mahakidamak. Hangzabani thamoy mana tatana amung supi kijraba pakumni. Ngausaba langzaba. Nungsigi isyal na makrabada satkre nungsiba loikre ngamnamak. Pongamdraba lonthoktabagi maisak thazamagi mafamda paudamzaba nattana upai leizade. Thengla ehing tanglauda mangalai mamagi mangol sumang aduda phamthaduna sajibugi thanil mabu milupira thangna yengjai. Sonthara wakhal mana amuk sukhalli. Nongmadu mabu leitengbi miku khragi sumthangbo phajai haiduna ikut asin lamliba aigi pangla wakhal oiramne. Tarang palda nganthoi Thasamabu ingi haiduna aitagi oiningluba maglan oiduna duma mangsahuri hada malaya nungsiknabiba nangni nusa ipause nungsiba magi manak tamda pubidrabu nungsiyawa pausada lemnek halaklaboy khangbu waridako sakudaba thamoy maisakse tumin leiba khoibo ngasigi sakap toinabu paikredo nongdamba nang suphattedako mabu nungsi puning pongmadi ngamanche hairamlaga manga leima mangol aduda sokthara pira thangla misna thambal uisinki masugi matau uraga mapuibu ngonong thos nungaisade tumthaba yada wakhalda khali isuose leisa mapung pharak lehuzikti mage wanungai mapu aigona lot paurakle aina halmatam usilakpane isuose mayum makai pansin bibadi pharagani mage arep ama lehurabadi ai sirabasu yare oh isuose ngasi ngarang walang sungang kichre kari torubado aibo uthokna nugai kijeda asumna satki ahing asimasu somdana konungdani inglemana konungda leirakpa thabum ama pharaklabada Ningthau loya lakpana magi mahida penma pokladuna inglembabu konungi lanmi kayagi sintak purel oina phamhaplammi inglemba ningthau loya lakpada hanna thagatba phongdokjaduna mayum maikai hange thorangbabu masaibe mayaisnana magi manak changsilaktuna hai ibong ngasi korong nongdi mongbanara yai maikai panglagi lepirabra masaibe ma ining thongna iral yai danbagi ayaba pibiraklabada ai palem panthobo uning muna khaurakle iral yai da ngasiba hanjarge lepne masaibe ma wai sitabda seno asanbi tharona inglembada hai angambana mongbanara yai halwai jigi masaibe magi thamogi wa simadi tabiko masaibe malaibak zawbina angambabu thamoi sene nungsi zawra male nupiza oibigi ikai ki thadoktuna manjo oiba angamba sekragani tabada masaibe madi lemlei ngana khambi mairina maiwai bugumne masaibe magi thamoi ingnaba pakhum amatadi pibiramu angamba kari takpiriba yawasibu tambaidi apangbani khan laknabiribra nasade ngamba masaibe magi sengla thamogi yawani laknaba nasade ne ngamba izal tharo leibak amagi masaibe mabu karisu leitrabaina taloini karam khalasige nongdam magi nongdam kholda masaibe magi apam nungsigada waithungu tambiram jaboi nabung aidi aigi thapla khulladuda aigi leibana ai balakpa khaurang nagairam gani nungsibi magi nungsi irikbu lamlanmi kanada pithokpa aidi khak ngamjaroi laira masai gi wakhal thadok piu haina masai bi amada haibiu ngasigi di ai bongba iral yai da hawai sakragi aigi lonthok tabi nungsibi mana aibu su idin ngairam lagani ai satlisa masai bi ma nanai amuk khongdoi sakragi hairam laga inglem ba sakrabada masai bi ma yaisna laimai da phamthaduna kapsa hawi oh ibong nangi ajet ba thamoibu yaisna aina kalak charuba are bata haure ta ko gaside oisa nangrai masai beba aina ning thogi masani gol oina ponglu bana ibongbu aigi oi ba phangda bane kari kumba aina
ꯅꯤꯡꯊꯧꯀꯣꯜ ꯑꯁꯤꯗ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯖꯔꯝꯒꯅꯤ ꯃꯤꯅ ꯀꯜꯂꯛꯅꯕ ꯃꯆꯥꯏꯕꯦꯝꯃ ꯃꯤꯡꯊꯣꯜ ꯑꯁꯤ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯏꯕꯣꯛ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯨꯕꯅ ꯃꯆꯥꯏꯕꯦꯝꯃ ꯃꯍꯥꯛꯀꯤꯁꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯃꯄꯨ ꯃꯥꯅꯗꯨꯃꯛ ꯇꯝꯕꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯉꯥꯂꯩꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯌꯥꯝꯕꯨꯒ ꯎꯅꯈꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯏꯪꯂꯦꯝꯕꯅ ꯄꯤꯔꯝꯕ ꯄꯨꯜ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯄꯨꯟ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯆꯤꯜꯗꯁꯨ ꯁꯣꯜꯂꯤ ꯇꯔꯥ ꯆꯥꯛꯄꯨ ꯊꯣꯡꯅ ꯄꯨꯟ ꯂꯦꯝꯂꯩ ꯉꯥꯕꯨ ꯌꯣꯛꯅ ꯄꯨꯟ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯅ ꯄꯨꯟ ꯈ꯭ꯋꯥꯡꯕꯨ ꯉꯥꯅ ꯄꯨꯅ ꯄꯨꯟ ꯅꯤꯡꯉꯣꯜ ꯃꯥꯅ ꯄꯥꯏꯅ ꯄꯨꯟ ꯄꯥꯈꯪ ꯃꯥꯕꯨ ꯉꯥꯏꯅ ꯄꯨꯟ ꯅꯨꯡꯁꯤꯔ ꯄꯨꯟ ꯀꯪꯅꯥꯟꯕꯤ ꯅꯨꯡꯁꯤꯕꯤ ꯄꯨꯟ ꯅꯪꯕꯨ ꯏꯅꯥꯛꯇ ꯁꯨꯝ ꯊꯝꯂꯕꯗꯤ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯅꯤ ꯉꯁꯤꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯔꯥ ꯂꯩꯇ꯭ꯔ ꯄꯨꯟꯅꯐꯝꯗ ꯇꯥꯏꯅꯔꯒꯦ ꯅꯪꯅ ꯀꯥꯏꯕꯗ ꯑꯩꯒꯤ ꯀꯥꯏꯔ ꯊꯃꯣꯏꯁꯤꯁꯨ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯨꯟ ꯑꯗꯨꯕꯨ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯊꯨꯒꯥꯏꯒꯤ ꯊꯧꯔꯥꯡꯕꯕꯨ ꯈꯪꯍꯧꯗ ꯃꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞꯐꯔꯛꯏ ꯃꯉꯥꯂꯩꯃꯁꯨ ꯀꯅꯥꯅꯣ ꯈꯟ ꯌꯦꯡꯂꯛꯄꯕꯨ ꯏꯪꯂꯦꯝꯕꯅ ꯃꯥꯒꯤ ꯔꯥꯁꯤ ꯂꯩꯕ ꯃꯥꯏꯊꯣꯡꯗ ꯉꯧꯔ ꯌꯥꯇꯣꯟ ꯎꯠꯇꯨꯅ ꯈꯖꯥꯏ ꯀꯨꯠꯁꯤꯟꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯎꯠꯂꯔꯤ ꯏꯪꯂꯦꯝꯕ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯤꯕ ꯄꯨꯟ ꯊꯨꯒꯥꯏꯒꯤ ꯇꯧꯔꯤꯗꯤ ꯃꯉꯥꯂꯩꯃ ꯊꯃꯣꯏꯗ ꯑꯣꯝꯂꯤ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯪꯂꯦꯝꯕꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ ꯌꯥꯝꯕꯨꯡ ꯅꯪ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯅꯨ ꯃꯣꯏꯒꯤ ꯀꯣꯅꯨꯡꯗꯣ ꯌꯥꯝ ꯐꯠꯇꯦ ꯌꯥꯝꯕꯨꯡ ꯅꯪ ꯆꯠꯂꯅꯨ ꯌꯥꯝꯕꯨꯡ ꯅꯪ ꯆꯠꯂꯅꯨ ꯂꯩꯃ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯆꯥꯏꯕꯦꯝꯃ ꯆꯥꯝꯃ ꯆꯥꯝꯃ ꯂꯥꯛꯇꯨꯅꯁꯨ ꯅꯪꯒꯤ ꯁꯛꯇꯝꯗꯤ ꯏꯪꯂꯦꯝꯕꯒꯤ ꯊꯃꯣꯏꯗꯒꯤ ꯈꯛ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯂꯩꯃꯅꯤ ꯀꯣꯔꯧ ꯏꯄꯥꯅ ꯅꯪ ꯑꯩ ꯊꯣꯡꯗꯣꯛ ꯇꯝꯕꯤꯔꯝꯕꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯤ ꯌꯥꯝꯕꯨꯡ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯨꯀꯣ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯅꯨ ꯌꯥꯝꯕꯨꯡ ꯄꯨꯟ ꯂꯣꯟꯊꯣꯛꯇꯕꯤꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏ ꯑꯣꯏꯅ ꯄꯤꯔꯣ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯗꯤ ꯅꯔꯣꯜ ꯌꯥꯝ ꯊꯣꯛꯑꯝꯃꯤꯅ ꯀꯞꯄꯅꯨꯁꯦ ꯇꯣꯛꯑꯣ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯒꯣꯜ ꯁꯅꯥꯅꯨꯁꯤꯅ ꯅꯪꯅ ꯀꯞꯄꯗ ꯌꯦꯡꯂꯤꯁꯤ ꯁꯅꯥꯅꯨꯅꯅꯦ ꯅꯣꯛꯁꯤꯜꯂꯅꯤ ꯁꯤ ꯀꯞꯄ ꯇꯣꯛꯑꯣ ꯃꯉꯥꯂꯩꯃ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯃꯨꯕ ꯃꯤꯅꯣꯛ ꯇꯝꯖꯔꯛꯏ ꯑꯁꯨꯝꯅ ꯏꯪꯂꯦꯝꯕꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯧ ꯄꯨꯔꯕꯗ ꯏꯪꯂꯦꯝꯕꯒꯤ ꯑꯄꯣꯛꯄꯤ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯄꯨꯗꯨꯅ ꯃꯉꯥꯂꯩꯃ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯅꯣꯡꯊꯣꯜꯒꯤ ꯃꯐꯝꯗ ꯅꯤꯖꯕ ꯂꯥꯛꯂꯝꯃꯤ ꯅꯣꯡꯊꯣꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯁꯨ ꯅꯨꯄꯤꯕꯨ ꯏꯪꯂꯦꯝꯕꯗ ꯊꯥꯖꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯁꯨ ꯊꯨꯡꯅꯖꯔꯕꯗ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯔꯛꯇ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯌꯥꯝꯕꯨꯡ ꯃꯆꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯣ ꯂꯨꯍꯣꯡꯂꯅꯤꯀꯣ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒ ꯍꯣꯏ ꯑꯗꯣ ꯃꯣꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤꯅ ꯍꯥꯜꯂꯦꯗꯅ ꯂꯨꯍꯣꯡꯕ ꯑꯗꯣ ꯌꯥꯝꯕꯨꯡ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯦ ꯌꯥꯝꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯧꯅꯤ ꯑꯗꯨꯕꯨꯔꯣ ꯋꯥꯔꯤ ꯍꯧꯔꯛꯄꯗ ꯅꯪꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯔꯛꯇ ꯀꯨꯔꯥꯛ ꯃꯌꯥꯝꯒ ꯁꯥꯟꯅꯕꯗꯣ ꯑꯗꯨꯏꯗꯣ ꯑꯣ ꯑꯗꯨꯗ ꯂꯨꯝꯃꯒ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯕꯨꯡ ꯅꯪ ꯑꯣꯏꯔꯦ ꯃꯥꯗꯤ ꯀꯩꯅꯣ ꯑꯄꯪꯕꯤ ꯅꯠꯇꯦ ꯑꯩ ꯌꯥꯝꯕꯨꯡ ꯑꯣ ꯁꯣꯏꯔꯦ ꯂꯣꯟꯊꯣꯛꯇꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯁꯨꯝ ꯇꯧꯅ ꯈꯨꯠꯍꯩꯕꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯏꯪꯂꯦꯝꯕ ꯑꯃꯗꯤ ꯃꯉꯥꯂꯩꯃ ꯊꯨꯡꯅꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ